Hauzik thorum sigi makha tarakpada ngasigi oina live program ama ko yakhanaba thamjari Yaosang Thabal da crime hariba thorum si yam special oiba thorum amani ngasigi oina akoina thamjari ba thorum sida aduga radio tabiriba singna akoigi ngasi season azagadaba akoigi number asi 9077282001 hariba number sini aduga hariba number sida call tobiraklaga Yaosang Thabal the crime haibasi matang the khana nei nabagi live phone program ni khana na thamjariba women against crime gi ko madam Robita selection bi duno leire ngasi studio the election bi basigi damak han mada madam Robita taram nokchari diamond radio gi maike digi thaga chau phongdok chari loina na kari kari wafam thambi ni madam ngasi gi thorom sigi han mada koi gi Yaosang Thabal the crime haibasi da donggi oba ten thak wafam ma hana thambi koina sahi kharasida koigi phajagraba ipai pu hangtaktagi leiraklaba koigi akhoi khanghaudringai matamdagi leiraklaba asigumba amata ngairaba koigi yam tangna lakpa mayamna khwaidagi pamnaba sahi magi yam wana ngainaba inkhalakpa angang apikpa angangdagi hauraga koi ahal phawbuna pamnariba koigi sugumlaba yamna lemjana phamorba kumai asida koi makhal makha kya gi nupi gi oiba crime tholokpadagi akoigi thamoida koigi nungnangba phawrakpa asigumba kumai asibu koi masak thihalakpa adai kumai ji loigraga kanagumba kharada awaba tahauba adumba kayadagi akoina crime nupi gi oiba crime singje thoktanaba koigi ngan gai chu dum thoi Yaosang khakta thoi haba nate ado phajagraba kumai ji mangdharaknabagi machak oirakpasidagi koina kumai asi nat lomda changchinaba koigi crime thoktanaba numit mangani ji khaktangi amuk akhanaba ama oina lokhatchabani aduga akoigi thokkiba thodoksinsi mamangai matamdari Thabalda kaigumba crime amabu thokte nga khatnaba chainaba marai tawnaba natana ado hojikti koigi Thabaldagi kauthoga wanguda nusinaba nupana koigi jaloroga makhori metlaga ma sirena hundombani laibak phabdagi hingaubani aduga sengmai jillomda angang nupi mcha Thabal yaujaba ma namana lao haina haijillaga lekai dumaktadagi nupa amana puthokpirakanda saramsa chatkibagi thodok adagi lamlai romda koi wakhal mimana drabi ama Thabal yengjaba sabo leibige na nupa ahumarina gari da hapaga puraga ijat lobiro hundok piramba adai phangnung lomda koi nusinaba nupa jinga Thabal koiba yengba chatminnabadagi lambida leiramba koigi phattaba nupa singna saramsa chatkiba adumbai thodok maya ama thokchale sina taba koigi khabarda kaida pauseda hapnadaba manungda loisannagiba mayam amju leire aduna maram waraga sugumba thodok singje thoktanabagidamakta koi organization asina organization tonganba nupi lup kul amaga punna hairiba khongthangsi Thabalda crime kaigum wakhal amtagi sugumba nupi gi oiba crime se thoktanabagidamakta koi lokhatpani aduga Thabalda adumaina awaba tagraba nupi leisahabijing adagi imung manungjing mahampajing hoji kappaga leiribani Thabal matam lakpada mayamdi harauna ngainari makoidi Thabal gi ben makon tabada kaptoini adagi mu adumba crime tawruba koigi ibung ipasing khanda hodana ngaktangi ni saduna hojik jail da leiribani makoigi imung manungdadi asuki matik thamoi soi aduna sugumba awaba je kumamgi angtang lakpa kumaisida thoaloiji kanamtagi mahamda harau nungaina saru yaminaji haibagi pandamjida koi paikhatsaba thorang yam nuaizare hanbada ngasigi wafam sima khangjaba aduga radio tabiriba singna hena meyamna su khangbiramlagani ngasigi thorom singa matangda Yaosang Thabal the crime aduga masi kakta natana akoigi rape khakki natana Yaosang gi oirukliba madam ngasai gi akoigi mamangda su muk thokre ko chahi ani gi mamangda su akoigi thokhaningdaba tawdo haitari Yaosang koiba chalba halaga gari tanabadagi saunar kanda lambi da madugi khamdo khamjin haitare ko amana mu henkat toroga amana thonganda leiraka kari haitere ngairiga leiba haigadra mayum changbagi adi khara dunung laga enga sai sigi akoida lam hela mangang du si angang singsini gaina haikanda even nongmai lothoroga ekta mathakta ga kapa kholaga su ga madu bongya ponteba adu nongmai kapsale aduga then sigi bagi thodok pabu lekhiba yamna nongai taba haitare ko adu mamai thangda fagat ki crime chatharo even Yaosang manung dani dena ko asi kakta na te thokibadi tonganba misi mina yaudaba crime kya su thoeba phunaba khotpa kedoba thodokse masina maram orkanda yamna thoi aduna so ngasigi thoromsida khangbining ba aduga isagi madam dagi khangbining ba leiragadi khoi ngasigi number 9077282001 da thoromsida saruk yabiyo ahanba kolama lokho charga leijare hello mengamade leifam haibiyo hello Malom day ne. Oh, malom dagi, habiyo. Yam nungai zay. Yaosang Thabal da. Malom day
Oh, ima yam nungaijai. Yaosang Thabal da crime haiba ngasigi thorom se ko. Yaosang Thabal da crime thokpa khotpa tawba se masigi matang da khoi khana nei nan wagi damak Women Against Crime gi khoi gi secretary Lengsen bi dana Madam Robita leibire aduga thoido hindona lebak se thokliba crime kya samai yong na dum yam na khanghaliba aduga yam na chauna daita loriba madam amani aduna handaki khanari se kari no hakanda Yaosang Thabal sida khoi gi section nan wagi dam haitare sigumba crime sing thok nan wagi adu adumgi wakhanda madam da gi kari khangbi ningba lei natraga kari suggestion to biningi habiu ima hoina ningbadi hazikagi leisabi jingjisu pakhang jingjisu pakhang ngata su taina basu yade adai leisabi ngata su taina basu yade pakhang na su leisabi je usite adagi di leisabi na su pakhang jingje nupa ne habali usite Thaban khusong laktong te nawa ima hoina chongpa matamda di petrol mesam thalaga pangtong matong ido Adik matam jadi pan lang mo yan jangja le do Thaban jong mo sida. Hoi. Ada phajana nawa gidi Thaban jong bo loisalak ba si phajana nikon thagon da na phajana jong da ko ta na loisali do hajikan da dia du gi Thaban ku jong du tawdre do. Lai chabi nen jong jing ju jung piran ja do ta yaw de. Adagi Thaban ku jong la jong ji ju ima oi jong ba matam du ga di ka ji mana dre do. Ada nupi ji ju ne nupijisu khangdeda kari haidoino ima oi chongba matamdo ga jumana de ne hujiki khutong laktong ji adagi nupa macha jingjisu tongine tawjing khangden makang phakdok khara adagi di nupi oibagi khutong laktong do chongde bungo nupa nga da taina baji apote ne khutong de ima oi na haningbadi adu thaga chari habirise aduna madam hujikanji koi gi Thabal jongine kan toise wasam haijar do ko ka hen basing je season naraga koi gi pai pun hana chanarami ba Thabal haibasigi ogri chongba de keno chongba ga dudi natre haijari ba isai ga saktana khotana even khoi na hatang la de mati am hapsai ba somai chongba dum sigum dress to budam ni gan haidana so kari habiningi madam habi koina pijari ba baujel si koigi nupa da khak nate nupi da suni koigi nupa na soiba nupi na soiba animak ni chatminari ba pose nupi na jo section da gi crime je thohalli aduna animak ta pibne do koina thamjari ba baujel di koi yausang Thabal numi mangani da gi hena chongbi ganu adai Thabal da koigi nupa jing na makhalam ta gi crime tawbi ganu aduga nupi sing na ju crime thoktana ba section bio deni sa char ka Thabal jongbi ganu Thabal mafam dani sai on bi ganu Thabal gi koi ba dani sai on bi ganu lesabi sing na Thabal dagi thoklaga amamba da nupa unabi ganu Thabal mafam dagi thoklaga nupa sing gai da tongduna Thabal koi ba chatbi ganu andagi nungai ta ba fijol setbi ganu nat ki ba fijol setbiu mama sing na macha lesabi sing angang nupi msa sing Thabal jongi ba sing senabiu aduga yum palaba mioi sing di Thabal dagi lapthokpiu hai ba duga mara pai bi club sing sai sagi lekai da thoktan ba thodang se koi punna longmin si hai ba paujel sini koi na bijari ba se aduga Thabal numit mangani yausang yaulingai da lambi da Thabal gi damak lesabi sing na sel thatpa si thatpi ga nui sai sagi lekai da gi khainara ga oina songbiu masina achat awok sing da yamna akai ba pi aduga tangai phadana numi mangani da thauri thatpa adudi koi gi chana dana labanina maduda suti loi lai grabanina kana gumbana yausang koining dabana koijadre aduga yausang gi damak koibana koijare paisa khara puraga ngang jing da pi ge kummam gi ni khanba mina adudadi ayat apan ka su oide aduna yaudingai mamangda thawi thatpa khotpa je tawbi ganu haiba sumba mayam jine do jikti akoi gi loop amana hekta semdokani loimbak se yengchaluni thinguni tawnu haibadi ngamponte mayamna masam sai lekai gi do longmina ga ai gi irei kai jida amata thoktana ba je isal isa ise jingda si isai chana honabi bani koina pamjai je aduga koigi kaino jingdi maroina koina nupa jingde am haijaning baji nupi khakna tewa ba ta doi ji mana Thabal da yauri ba nupi do khangjadana mau me amuji Thabal chong baje pairu re nuksinaru re selu re sela kanda nupi do selu ba nupi natraga mapamda mayum paluraga hala aga leiba aduga mau oiramagadi mana mau oirame ma ai lauroi hairurasu ijadabi haibasma adum compulsory ting dau leire aduna di nupa jingna ju Thabal da nupi pai ba jam section bi ba tare pakhang jingna aduga musu nupi thiba nupa jing ju koi gi inkhalakpa ngang lai sabim cha ma lekai gi Thabal lai je loina mak thongla ga song doini sida di masak se urabanina nupi di nganna thiruba macha amani di leiraba ngang jing jina khangdamina moi ju pairure nungsirure adai chen ba chong ba thoga di
ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯅꯤꯅ ꯅꯨꯄꯤꯗꯣ ꯄꯤꯔꯛꯑꯔꯣꯏ ꯀꯦꯁ ꯇꯧꯔꯛꯑꯅꯤ ꯖꯗꯥꯕꯤ ꯄꯤꯗ ꯌꯥꯔꯣꯏ ꯑꯗꯩ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯅꯁꯨ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂꯦꯅ ꯁꯥꯎꯗꯅ ꯃꯄꯥꯝꯒꯤ ꯃꯤꯅ ꯄꯨꯈꯤꯕ ꯃꯥꯒꯤꯁꯨ ꯑꯃꯨꯛ ꯀꯦꯁ ꯇꯧꯔꯛꯄ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯅꯤꯃꯛꯀꯤ ꯌꯨꯝꯁꯨ ꯀꯥꯏꯕ ꯑꯅꯤꯃꯛꯀꯤ ꯖꯗꯥꯕꯤ ꯄꯤꯕꯗ ꯃꯨꯠꯄ ꯏꯃꯨꯡ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯨꯅ ꯖꯁ ꯆꯍꯤ 10 ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯁꯤꯗ ꯌꯥꯎꯁꯪ ꯂꯣꯏꯔ ꯀ꯭ꯔꯥꯏꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯣꯛꯏ ꯑꯩꯈꯣꯏꯒꯤ ꯄꯦꯄꯔꯗ ꯍꯥꯞꯄ ꯅꯠꯇꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯊꯣꯛꯑꯦꯕ ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯑꯁꯦꯡꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯊꯦꯡꯅꯔꯛꯑꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯈꯣꯏꯅ ꯃꯦꯁꯦꯖ ꯑꯃꯈꯛ ꯄꯤꯍꯧꯕꯅꯦꯕ ꯀꯅꯥꯝꯇꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯇꯥꯍꯟꯅꯤꯡꯗꯕꯒꯤ ꯑꯗꯨꯒ ꯍꯦꯛ ꯌꯥꯎꯁꯪ ꯂꯣꯏꯕꯒ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯠꯄꯒꯤ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯗꯨꯒꯤ ꯐꯨꯅꯔꯤꯕ ꯃꯥꯏ ꯅꯨꯄꯤꯅ ꯑꯗꯨꯒꯤ ꯈꯠꯅꯔꯤꯕ ꯆꯩꯅꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯑꯣꯟꯊꯣꯛ ꯊꯤꯅ ꯐꯨꯔꯒ ꯂꯥꯛꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯃ ꯌꯨꯝ ꯀꯥꯏꯑꯕ ꯑꯗꯩ ꯑꯗꯨꯝ ꯀꯣꯏꯕ ꯂꯝꯗꯟꯅꯈꯤꯗꯅ ꯐꯤꯔꯣꯜ ꯅꯥꯟꯅ ꯁꯦꯠꯂꯒ ꯊꯕꯛ ꯁꯨꯅꯤ ꯑꯗꯩ ꯑꯩ ꯅꯨꯄꯤ ꯊꯤꯔꯝꯅꯤ ꯀꯥꯎꯗꯅ ꯑꯗꯨꯝꯕ ꯃꯌꯥꯝ ꯀꯥꯏꯔꯛꯄꯗꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯂꯧꯈꯠꯂꯛꯏꯕ ꯈꯣꯡꯊꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯑꯃ ꯂꯥꯏꯟꯗ ꯍꯣꯜ ꯇꯧꯗꯨꯅ ꯂꯩꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔ ꯑꯃ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯑꯩ ꯆꯅꯝ ꯁꯟꯗꯣꯛꯇꯒꯤ ꯕꯤꯕꯤ ꯕꯦꯕꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯈꯪꯕꯤꯅꯤꯡꯉꯤ ꯃꯦꯗꯥꯝꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯁꯖꯦꯁꯟ ꯇꯧꯕꯤꯅꯤꯡꯉꯤ ꯑꯩꯅ ꯁꯨꯝ ꯀꯩꯅꯣ ꯍꯧꯖꯤꯛꯀꯥꯟ ꯌꯥꯎꯁꯪꯁꯦ ꯁꯤ ꯑꯩ ꯀꯩꯅꯣ ꯇꯧꯍꯟꯅꯤꯡꯗꯔꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯁꯤ ꯂꯩꯇ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯀꯗꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯃ ꯃꯃꯥ ꯅꯨꯄꯥ ꯄꯣꯛꯄ ꯃꯤꯁꯨ ꯉꯥꯏꯔꯦ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄ ꯃꯤꯁꯨ ꯉꯥꯏꯔꯦ ꯌꯨꯝꯗ ꯂꯩꯕ ꯉꯝꯍꯧꯗꯕ ꯅꯨꯄꯥ ꯉꯥꯎꯁꯟꯅꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯇꯔꯛ ꯄꯣꯛꯆꯕꯁꯤ ꯃꯩꯈꯦꯠ ꯃꯔꯨꯗ ꯑꯃꯗ ꯉꯥꯏꯖꯕꯁꯤ ꯃꯣꯏꯁꯤ ꯁꯪꯕꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯈꯣꯠꯀꯗꯒꯦ ꯍꯜꯂꯛꯄꯗ ꯍꯧꯖꯤꯛꯀꯥꯟꯗ ꯐꯠꯅꯗꯕ ꯀꯌꯥꯁꯦ ꯑꯗꯨꯒꯨꯝꯕ ꯀꯌꯥꯗꯒꯤ ꯌꯥꯎꯁꯪꯁꯦ ꯌꯥꯔꯤꯃꯈꯩꯗꯤ ꯅꯨꯃꯤꯠ 5ꯅꯤꯗꯒꯤ ꯕꯣꯛꯇ ꯁꯥꯡꯃꯜꯂꯦꯅ ꯈꯟꯖꯕ ꯑꯗꯨ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯁꯤꯜꯂꯒ ꯃꯣꯏꯅ ꯌꯦꯡꯍꯩꯗꯕ ꯊꯥꯕꯜ ꯍꯥꯏꯗꯤ ꯆꯨꯔꯨꯞ ꯆꯤꯡꯗꯅ ꯀꯌꯥꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ ꯈꯠꯅ ꯆꯩꯅꯕ ꯑꯗꯨꯝ ꯊꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ ꯉꯥꯛꯅ ꯀꯂꯞ ꯈꯪꯗꯦ ꯏꯃꯥ ꯏꯕꯦ ꯅꯤꯁꯥꯕꯟꯁꯤꯡꯅꯁꯨ ꯀꯟꯅ ꯉꯥꯛꯑꯒꯁꯨ ꯃꯣꯏꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯣ ꯃꯁꯤ ꯌꯥꯔꯒꯗꯤ ꯈꯔ ꯇꯦꯟꯁꯟꯅ ꯇꯧꯕ ꯄꯥꯝꯕ ꯈꯔ ꯇꯦꯟꯁꯟꯅ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯅꯤ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯦ ꯊꯥꯒꯠꯆꯔꯤ ꯕꯦꯕꯤ ꯃꯦꯗꯥꯝꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯊꯥꯕꯜꯁꯤꯅ ꯏꯔꯥꯡ ꯊꯣꯛꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯥꯡꯅꯐꯧ ꯇꯧꯅꯤꯡꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯅꯤ ꯄꯤꯕꯤꯔꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯊꯥꯕꯜ ꯈꯨꯆꯣꯡ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯁꯤꯅ ꯍꯤꯡꯉꯤꯕ ꯃꯤꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯃ꯭ꯌꯨꯖꯤꯛ ꯊꯤꯟꯕ ꯈꯣꯠꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯤ ꯃ꯭ꯌꯨꯖꯤꯛ ꯑꯗꯨ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗꯗꯤ ꯋꯥꯔꯧꯕ ꯑꯣꯏꯕ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯆꯠꯅꯕꯤ ꯑꯃꯕꯨ ꯊꯨꯒꯥꯏꯔꯒ ꯑꯅꯧꯕ ꯆꯠꯅꯕꯤ ꯑꯃ ꯁꯦꯝꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯐꯨꯔꯨꯞ ꯑꯃꯒꯤ ꯐꯨꯔꯨꯞꯇꯨꯒꯤ ꯆꯠꯅꯕꯤ ꯉꯥꯛꯄꯗꯨꯗꯤ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯐꯖꯅꯕꯅꯤ ꯍꯥꯏꯗꯅ ꯃꯈꯟꯕꯨꯗꯤ ꯃꯌꯥꯝ ꯇꯧꯔꯤ ꯑꯗꯣ ꯃꯁꯤꯗ ꯀꯥꯏꯗꯣ ꯊꯤꯟꯕ ꯌꯩꯕꯁꯤꯗꯕꯨꯗꯤ ꯑꯊꯤꯡꯕꯃꯛ ꯄꯤꯕ ꯅꯠꯇ꯭ꯔꯒꯁꯨ ꯇꯧꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯒ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯕꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯃꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟꯁꯤꯗ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯏꯪꯕ ꯑꯇꯞꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯂꯩꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃ꯭ꯌꯨꯖꯤꯛ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛꯇꯨꯒ ꯆꯥꯟꯅꯅꯕ ꯆꯣꯡꯉꯛꯄꯗ ꯂꯩꯁꯥꯕꯤ ꯃꯆꯥꯁꯨ ꯉꯥꯏꯔꯦ ꯃꯉꯛ ꯃꯅꯥ ꯄꯠꯂꯞ ꯍꯥꯏꯗꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯨ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯆꯣꯡꯈꯠꯅꯔꯛꯑꯦꯕ ꯃ꯭ꯌꯨꯖꯤꯛꯇꯨꯒ ꯆꯥꯟꯅꯅꯕ ꯑꯗꯨꯒ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯃꯤꯠ ꯅꯥꯕ ꯑꯁꯤꯕꯨ ꯀꯅꯥꯏ ꯃꯆꯥꯅꯣꯅꯦꯒ ꯍꯥꯏꯕ ꯑꯗꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯨꯗꯤ ꯃꯣꯏ ꯊꯣꯏꯗꯣꯛꯅ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯑꯉꯥꯡ ꯅꯠꯇꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯃꯣꯏꯗꯤ ꯅꯨꯄꯥꯒ ꯃꯥꯟꯅꯅꯕꯅ ꯅꯨꯄꯥꯅ ꯆꯣꯡꯉꯤ ꯈꯨꯆꯣꯡꯗꯣ ꯑꯩꯈꯣꯏꯁꯨ ꯉꯝꯅꯕ ꯆꯣꯡꯒꯦ ꯀꯥꯏꯅ ꯃꯣꯏ ꯈꯔ ꯃꯥꯟꯅꯔꯒ ꯄꯪꯆꯣꯡꯗ ꯆꯣꯡꯕ ꯂꯩꯌꯦꯕ ꯑꯗꯨꯗꯣ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗꯣ ꯈꯟꯗꯣꯛꯄꯤꯌꯣ ꯑꯗꯨꯃꯥꯏꯅ ꯆꯣꯡꯒꯅꯨ ꯐꯖꯅ ꯆꯣꯡꯉꯣꯅ ꯃꯃꯥꯁꯤꯡꯁꯤꯅ ꯌꯥꯝ ꯍꯥꯏꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯩ ꯃꯥꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜꯗꯣ ꯃꯆꯥꯅꯨꯄꯤꯅ ꯐꯨꯔꯤꯠꯇꯨꯅ ꯀꯔꯤ ꯑꯗꯨꯗꯣ ꯂꯣꯏ ꯌꯦꯡꯍꯧꯔꯀꯥꯟꯗ ꯃꯃꯥꯁꯤꯡꯁꯤꯅ ꯈꯔ ꯍꯦꯟꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯇꯥꯛꯄꯤꯅꯤꯡꯉꯦ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄꯗꯨꯁꯨ ꯀꯩꯁꯨ ꯈꯪꯖꯄꯣꯟꯇꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯆꯠꯄꯗ ꯑꯉꯛꯄ ꯊꯣꯛꯑꯦ ꯑꯉꯛꯄ ꯌꯥꯝ ꯊꯦꯡꯅꯩ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯃꯃꯥꯡ ꯆꯍꯤꯗ ꯂꯧꯕ ꯊꯧꯗꯥꯡꯁꯤꯗ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯌꯥꯎꯁꯪ ꯊꯥꯕꯜ ꯔꯥꯎꯟ ꯏꯀꯣꯏ ꯀꯣꯏꯅ ꯆꯣꯡꯉꯤꯕꯗꯨꯒꯤ ꯍꯦꯛ ꯏꯅꯛ ꯅꯛꯅꯕꯗꯨꯗ ꯃꯤꯁꯦ ꯑꯃꯨꯛ ꯌꯦꯡꯉꯦꯗꯅ ꯃꯤ ꯌꯦꯡꯉꯤꯗꯨꯒꯤ ꯍꯦꯛ ꯋꯥꯡꯃꯗꯨꯗ ꯑꯗꯨꯝ ꯔꯥꯎꯟ ꯀꯣꯏꯔ ꯌꯨꯁꯦ ꯄꯥꯔꯇꯤ ꯆꯥꯅꯕꯒꯁꯦ ꯂꯣꯏ ꯄꯣꯔꯒ ꯍꯦꯛꯇ ꯔꯥꯎꯟ ꯊꯛꯑꯦꯕ ꯌꯨ ꯄꯨꯔꯥ ꯍꯦꯛꯇ ꯃꯁꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯒ ꯑꯉꯥꯡ ꯁꯅꯥ ꯌꯥꯟꯕꯒ ꯌꯥꯎꯏ ꯆꯨꯔꯨꯞꯀꯁꯦ ꯐꯩ ꯆꯤꯡꯉꯅ ꯀ꯭ꯂꯥꯁ 9, 10ꯒꯤꯒ ꯌꯥꯎꯋꯦꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯗꯨꯅ ꯃꯣꯏꯅ ꯑꯃꯨꯛ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯂꯩꯁꯥꯕꯤ ꯄꯥꯏꯔꯨꯕꯗ ꯀꯩ ꯑꯣꯏꯒꯗꯒꯦꯅ ꯑꯩꯈꯣꯏꯗ ꯄꯥꯈꯠꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯍꯪꯕꯤꯔꯛꯏꯕꯗꯨꯅꯤ ꯍꯥꯏꯕꯗꯤ ꯌꯥꯎꯁꯪꯁꯤ ꯂꯥꯛꯄꯗ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯂꯦꯕ ꯃꯆꯥꯁꯤꯡꯁꯦ ꯅꯨꯄꯤꯗ ꯀ꯭ꯔꯥꯏꯝ ꯇꯧꯔꯨꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯠꯅ ꯆꯩꯅꯒꯗ꯭ꯔꯥ ꯂꯝꯕꯤꯗ ꯆꯠꯂꯒ ꯒꯥꯔꯤ ꯀꯟꯅ ꯊꯧꯕꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯀꯗ꯭ꯔꯥ ꯃꯌꯥꯝ ꯑꯗꯩ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯁꯨ ꯄꯥꯈꯠꯂꯦꯕ ꯏꯆꯥ ꯂꯩꯁꯥꯕꯤꯁꯤꯗ ꯀꯩ ꯊꯣꯛꯀꯗꯒꯦ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯑꯦ ꯃꯣꯏꯅ ꯏꯆꯥꯁꯤꯗ ꯀꯩꯗꯧꯕꯤꯔꯝꯒꯗꯒꯦ ꯂꯣꯏ ꯄꯥꯈꯠꯅꯕ ꯑꯣꯏꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯗ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯛꯅ ꯅꯨꯄꯥꯁꯤꯡꯗ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯐꯠꯇꯕ ꯁꯥꯔꯝ ꯆꯠꯂꯨꯕ ꯅꯨꯄꯤ ꯑꯃ ꯍꯥꯠꯂꯨꯔꯦꯅ ꯈꯜꯂꯁꯦꯕ ꯈꯟꯊꯍꯧꯗꯕꯗꯩ ꯅꯤꯁꯥꯅ ꯆꯥꯔꯒ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯃꯤꯅꯤꯠ 5, 10ꯒꯤ ꯑꯄꯥꯝꯕꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯑꯗꯨ ꯇꯧꯔꯦꯌꯦ ꯅꯨꯄꯤ ꯑꯃ ꯍꯥꯠꯂꯝꯃꯦꯌꯦ ꯅꯨꯄꯤ ꯑꯃ ꯑꯗꯨ ꯇꯧꯔꯦꯌꯦꯅ ꯍꯦꯛ ꯍꯥꯏꯕꯗ
ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯗꯨꯅ ꯍꯦꯛ ꯇꯥꯕꯗ ꯐꯥꯎꯒꯗꯕꯗꯣ ꯊꯃꯣꯏꯗ ꯀꯔꯤ ꯑꯣꯏꯅꯤ ꯑꯗꯒꯤ ꯅꯨꯄꯤ ꯃꯆꯥꯁꯨ ꯉꯥꯏꯔꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯂꯧꯕꯨꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯇꯥꯍꯧꯔꯦꯌꯦ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯕꯗ ꯀꯔꯤ ꯐꯥꯎꯅꯤ ꯑꯗꯨꯝꯕ ꯏꯃꯥ ꯏꯄꯥꯅ ꯐꯥꯎꯒꯗꯕꯁꯦ ꯍꯥꯟꯅ ꯑꯉꯥꯡꯁꯤꯡꯅ ꯈꯜꯂꯣꯕ ꯑꯗꯩ ꯇꯤꯡꯒꯪ ꯃꯆꯥ ꯑꯃꯅ ꯌꯨꯕꯗ ꯁꯨꯡ ꯅꯥꯕ ꯃꯇꯝꯁꯤꯗ ꯃꯈꯧꯔꯤ ꯂꯥꯛꯈꯠꯂꯒ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯋꯥꯔꯝꯒꯗꯕ ꯅꯨꯄꯤꯗꯨꯅ ꯉꯁꯤ ꯂꯧꯕꯨꯛꯇ ꯂꯝꯍꯥꯡꯗ ꯆꯤꯡꯌꯥꯗ ꯁꯤꯈ꯭ꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯝꯕꯁꯦ ꯈꯜꯂꯒ ꯑꯩꯈꯣꯏ ꯏꯁꯥꯗ ꯊꯣꯛꯇꯅꯕꯁꯨ ꯍꯣꯠꯅꯖꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯥꯛꯄꯤꯕ ꯑꯃ ꯆꯪꯉꯦꯕ ꯏꯆꯝ ꯆꯝꯅ ꯊꯥꯕꯜ ꯆꯣꯡꯍꯜꯂꯤꯃꯤ ꯄꯪꯆꯣꯡ ꯆꯣꯡꯍꯟꯕ ꯌꯥꯗ꯭ꯔꯦꯕ ꯃꯣꯏꯗ ꯅꯣꯏ ꯊꯥꯕꯜꯗꯩ ꯃꯄꯥꯟ ꯊꯣꯛꯀꯅꯨꯀꯣ ꯅꯨꯄꯥꯅ ꯎꯅꯁꯦ ꯍꯥꯏꯔꯁꯨ ꯌꯥꯒꯅꯨ ꯍꯌꯦꯡ ꯎꯅꯁꯦ ꯍꯥꯏꯌꯨ ꯑꯗꯩ ꯊꯥꯕꯜꯗ ꯈꯪꯅꯕ ꯅꯨꯄꯥ ꯉꯥꯛꯇꯪ ꯄꯥꯏꯔꯛꯄꯗꯨꯗꯅꯦ ꯐꯣꯟ ꯅꯝꯕꯔ ꯄꯤꯊꯣꯛꯀꯅꯨ ꯀꯣꯏꯒꯦ ꯍꯥꯏꯔꯁꯨꯅꯦ ꯍꯌꯦꯡ ꯂꯥꯛꯑꯣꯅ ꯍꯥꯏꯌꯨ ꯑꯗꯨꯒ ꯀꯅꯥꯅꯣ ꯀꯩꯅꯣ ꯍꯥꯟꯅ ꯊꯤꯒꯠꯂꯨ ꯀꯥꯏꯅ ꯌꯥꯝꯅ ꯐꯖꯅ ꯇꯥꯛꯄꯤꯕꯁꯦ ꯆꯪꯉꯦ ꯑꯗꯣ ꯃꯃꯥꯡ ꯆꯍꯤꯁꯦ ꯁꯤ ꯊꯥꯕꯜꯗ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯝ ꯑꯃꯐꯥꯎ ꯊꯣꯛꯇꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯊꯥꯕꯜ ꯄꯨꯡꯆꯣꯡ ꯆꯣꯡꯉꯝꯕꯗꯣ ꯂꯣꯏ ꯁꯤꯡꯍꯜꯂꯕꯅꯤꯅ ꯃꯣꯏꯗ ꯍꯥꯏꯕꯗꯤ ꯆꯍꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯑꯃꯅꯤꯒ ꯂꯩꯔꯕ ꯌꯥꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕꯈꯩꯗꯨꯅ ꯀ꯭ꯂꯥꯁ 9, 10, 11, 12ꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗ ꯊꯦꯝꯃꯛꯄꯗꯗꯤ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯑꯦꯕ ꯑꯗꯨꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯦ ꯀꯔꯤꯝ ꯈꯪꯉꯝꯗꯕꯗꯣ ꯃꯣꯏꯗ ꯁꯨꯝꯕ ꯑꯆꯧꯕ ꯄꯥꯎꯖꯦꯜ ꯑꯃ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯄꯤꯔꯃꯤꯅ ꯊꯥꯕꯜꯗꯩꯁꯨ ꯊꯣꯛꯑ ꯅꯨꯄꯥ ꯎꯅꯗ꯭ꯔꯦ ꯅꯨꯄꯥ ꯊꯥꯕꯜꯗꯩ ꯊꯣꯛꯑ ꯎꯅꯕꯗ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯕꯗꯩ ꯅꯨꯄꯥꯒ ꯀꯣꯏ ꯆꯠꯄꯗ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯕ ꯑꯗꯩ ꯑꯉꯥꯡ ꯊꯥꯕꯜ ꯆꯣꯡꯕꯗ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯕ ꯑꯃꯠꯇ ꯊꯣꯛꯇꯦꯕ ꯑꯗꯨꯒ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯀ꯭ꯔꯥꯏꯝ ꯑꯅꯤꯗꯤ ꯊꯣꯛꯈꯤ ꯌꯥꯏꯔꯤꯄꯣꯛ ꯆꯟꯗ꯭ꯔꯈꯣꯡꯗ ꯂꯩꯁꯥꯕꯤ ꯑꯃ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅ ꯀꯧꯊꯣꯛꯑꯒ ꯍꯥꯠꯈꯤꯕ ꯑꯗꯒꯤ ꯎꯂꯧꯒꯤ ꯑꯆꯧꯕ ꯊꯧꯗꯣꯛ ꯃꯌꯥꯝꯅ ꯈꯪꯅꯕ ꯑꯗꯨꯗꯤ ꯊꯥꯕꯜꯗ ꯊꯣꯛꯄ ꯅꯠꯇꯦ ꯑꯣꯡꯂꯤ ꯑꯩꯈꯣꯏꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯗꯤ ꯅꯨꯡꯗꯥꯡꯒꯤ ꯌꯥꯎꯁꯪ ꯊꯥꯕꯜꯁꯤꯅꯦꯕ ꯑꯗꯨꯅ ꯊꯥꯕꯜꯗꯗꯤ ꯑꯝꯇ ꯊꯣꯛꯈꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯧꯈꯠꯂꯛꯑꯒꯗꯤ ꯑꯝꯇ ꯊꯣꯛꯇ꯭ꯔꯒꯗꯤ ꯃꯃꯤꯠ ꯁꯤꯡꯅꯗꯅ ꯆꯦꯛꯁꯤꯟꯗꯅ ꯅꯨꯄꯥꯁꯨ ꯀꯤꯗꯅ ꯀ꯭ꯔꯥꯏꯝ ꯇꯧꯗꯕ ꯅꯨꯄꯤꯁꯨ ꯆꯦꯛꯁꯤꯟꯖꯔꯕ ꯑꯗꯨꯗꯤ ꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯌꯦꯕ ꯃꯥꯅꯤ ꯌꯥꯝꯅ ꯂꯩꯕꯥꯛꯁꯤꯒꯤꯁꯨ ꯑꯐꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯍꯦꯟꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯋꯥꯐꯝꯗꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯀ꯭ꯂꯥꯁ 9, 10 ꯇꯝꯕ ꯏꯟꯈꯠꯂꯛꯂꯤꯕꯁꯤꯡꯗ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯃꯣꯏꯊꯦꯝ ꯇꯧꯔꯀꯥꯟꯗ ꯃꯗꯨꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯂꯥꯡꯗ ꯊꯣꯟꯕꯁꯦ ꯌꯥꯝꯅ ꯂꯥꯏꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯈꯔ ꯃꯗꯨꯗ ꯍꯦꯟꯈ꯭ꯔꯕꯁꯤꯡꯗꯨꯗꯤ ꯈꯔ ꯍꯦꯟꯅ ꯐꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯅ ꯌꯥꯎꯁꯪ ꯍꯥꯏꯕꯁꯤꯗ ꯅꯨꯄꯤꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯍꯥꯏꯅꯕ ꯂꯩ ꯌꯥꯎꯁꯪ ꯑꯃꯗ ꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯕ ꯈꯪꯍꯦꯟ ꯍꯦꯜꯂꯤ ꯃꯊꯪꯒꯤ ꯌꯥꯎꯁꯪꯗꯨꯗ ꯑꯃꯨꯛ ꯈꯪꯍꯦꯟ ꯍꯦꯜꯂꯤ ꯍꯥꯏꯅꯕ ꯂꯩ ꯑꯄꯤꯛꯄꯁꯤꯡꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀ꯭ꯂꯥꯁ 9, 10ꯒ ꯀꯥꯖꯕ ꯅꯨꯄꯥ ꯑꯃꯅ ꯅꯨꯡꯁꯤꯒꯥꯏꯅ ꯍꯥꯏꯔꯛꯇꯕ ꯀ꯭ꯂꯥꯁꯇ ꯃꯔꯨꯞ ꯃꯄꯥꯡ ꯈꯔ ꯂꯩꯕꯗꯨ ꯅꯠꯇꯅ ꯌꯥꯎꯁꯪꯗꯗꯤ ꯐꯅꯦꯛ ꯁꯦꯠꯆꯜꯂꯕꯅꯤꯅ ꯉꯁꯥꯏ ꯐꯅꯦꯛ ꯁꯦꯠꯂꯕ ꯅꯨꯄꯤꯒꯤ ꯁꯑꯣꯡ ꯁꯥꯗꯥꯗꯨ ꯆꯨꯝꯅ ꯂꯥꯛꯑꯕꯅꯤꯅ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯏꯟꯈꯠꯂꯛꯄ ꯃꯁꯛ ꯐꯖꯕ ꯇꯒꯠ ꯇꯒꯠ ꯇꯦꯛꯄꯗꯨ ꯄꯥꯝꯕꯅꯤꯅ ꯅꯨꯡꯁꯤ ꯍꯥꯏꯔꯅꯤ ꯊꯃꯣꯏꯗ ꯀꯥꯏꯍꯧꯔꯕꯅꯤꯅ ꯅꯨꯄꯤꯒꯤ ꯊꯃꯣꯏꯗꯗꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯍꯥꯏꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯂꯩꯔ ꯃꯥꯜꯂꯦ ꯈꯜꯂꯀꯥꯟꯗꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯑꯅꯧꯕ ꯌꯦꯅꯤꯡ ꯑꯃ ꯍꯣꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯔꯛꯄꯁꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕꯁꯤꯗꯒꯤ ꯃꯤ ꯈꯪꯅꯅꯕꯒꯤ ꯌꯥꯝꯅ ꯆꯥꯟꯁ ꯑꯃ ꯅꯨꯄꯤꯁꯤꯡꯗ ꯌꯥꯝꯅ ꯑꯣꯏ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡꯅꯁꯨ ꯆꯨꯝꯅꯒꯤ ꯃꯥꯏ ꯆꯍꯤ ꯃꯇꯥꯡꯗ ꯂꯥꯡꯖꯕꯗꯨ ꯅꯠꯇꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕꯒꯤꯗꯃꯛ ꯅꯨꯄꯤ ꯊꯤꯔꯕ ꯀꯌꯥ ꯑꯗꯨꯒ ꯁꯤꯒꯨꯝꯕꯁꯤꯗ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯀꯌꯥꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯈꯪꯅꯔꯒ ꯃꯗꯨ ꯎꯅꯍꯧꯔꯒ ꯈꯨꯗꯨꯝ ꯆꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯌꯥꯝꯅ ꯈꯪꯍꯟꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯅ ꯍꯣꯔꯦꯟ ꯀꯔꯤ ꯐꯤꯖꯣꯜ ꯁꯦꯠꯀꯅꯤ ꯏꯆꯥꯅꯨꯄꯤꯅ ꯍꯣꯔꯦꯟ ꯀꯔꯤ ꯖꯒꯣꯏ ꯁꯥꯒꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯃꯃꯥ ꯃꯄꯥꯁꯨ ꯁꯣꯏꯗꯅ ꯌꯦꯡꯉꯒ ꯂꯩꯔꯒꯗꯤ ꯃꯆꯥꯅ ꯁꯥꯔꯤꯕ ꯖꯒꯣꯏꯗꯣ ꯅꯥꯇꯩ ꯍꯦꯛ ꯆꯥꯔꯛꯇꯗꯤ ꯃꯈꯨꯠ ꯄꯥꯏꯔ ꯆꯤꯡꯊꯣꯛ ꯀꯔꯤ ꯖꯒꯣꯏꯅꯣ ꯅꯪꯅ ꯁꯥꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯤ ꯏꯖꯠꯁꯤ ꯌꯦꯡꯉꯨ ꯅꯪꯅ ꯀꯔꯤꯅꯣ ꯀꯣꯛ ꯎꯔꯨ ꯎꯪꯗꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯍꯣꯏ ꯗ꯭ꯔꯦꯁ ꯆꯞ ꯃꯥꯟꯅꯕ ꯁꯦꯠꯆꯔꯒ ꯌꯦꯡꯕ ꯈꯨꯆꯣꯡ ꯑꯅꯧꯕ ꯇꯧꯖꯕꯗꯣ ꯐꯖꯩꯀꯣ ꯑꯗꯨ ꯅꯠꯇꯕ ꯈꯔ ꯍꯦꯟꯅ ꯅꯨꯄꯤ ꯍꯥꯏꯕꯁꯤꯒꯤ ꯐꯖꯕꯗꯨꯕꯨ ꯇꯥꯏꯌꯣꯟꯅꯔꯒ ꯅꯨꯄꯥꯅ ꯇꯧꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯁꯨ ꯅꯣꯏ ꯇꯧꯔꯤꯗꯣ ꯂꯣꯏ ꯉꯝꯃꯦꯅ ꯇꯧꯈꯠꯂꯒꯗꯤ ꯅꯨꯄꯤꯒꯤ ꯐꯖꯕꯗꯨ ꯌꯥꯝꯅ ꯃꯥꯡꯉꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯂꯥꯏꯟꯗ ꯑꯃ ꯍꯣꯜ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯕꯤꯔꯦ ꯃꯤꯅꯤꯠ 5 ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣ ꯐꯣꯟ ꯇꯧꯕꯤꯔꯤꯁꯦ ꯊꯧꯕꯥꯜ ꯃꯩꯄꯥꯛꯄꯤ ꯍꯥꯏꯕꯤꯌꯨ ꯋꯥꯈꯜ ꯊꯥꯕꯜꯒꯤ ꯁꯤꯒꯨꯝꯕ ꯌꯥꯎꯁꯪ ꯊꯥꯕꯜꯗ ꯀ꯭ꯔꯥꯏꯝ ꯀꯣ ꯍꯥꯏꯔꯤꯕꯁꯤꯗ ꯑꯗꯣꯝꯒꯤ ꯀꯔꯤ ꯂꯩꯕꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟ ꯇꯥꯕꯤꯔꯝꯃꯅꯤ ꯊꯧꯔꯝꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯖꯦꯁꯟ ꯑꯗꯣꯝꯅ ꯇꯧꯕꯤꯅꯤꯡꯕ ꯂꯩꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯦꯗꯝꯗꯒꯤ ꯀꯔꯤ ꯈꯪꯕꯤꯅꯤꯡꯕ ꯂꯩ ꯌꯥꯎꯁꯪ ꯊꯥꯕꯜꯗ ꯀ꯭ꯔꯥꯏꯝ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯍꯥꯏꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯉꯁꯤ ꯑꯩꯈꯣꯏꯁꯤꯗ ꯌꯥꯎꯁꯪ ꯃꯌꯥꯁꯨ ꯅꯛꯁꯜꯂꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯃ ꯌꯥꯝꯅ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯝ ꯆꯥꯕꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯣ ꯌꯥꯎꯁꯪ ꯊꯥꯕꯜꯗ ꯀ꯭ꯔꯥꯏꯝ ꯍꯥꯏꯕꯁꯤꯗ ꯌꯥꯎꯁꯪ ꯅꯨꯃꯤꯠ 5ꯅꯤ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯂꯨꯞ ꯈꯔꯅꯁꯨ ꯑꯩꯅ ꯈꯕꯔ ꯊꯦꯡꯅꯖꯕꯗ ꯌꯥꯎꯁꯪꯒ ꯆꯩꯔꯥꯎꯕꯒ ꯅꯠꯇꯅ ꯑꯇꯩ ꯃꯇꯝꯗ ꯊꯥꯕꯜ ꯆꯣꯡꯕꯤꯒꯅꯨꯅ ꯍꯥꯏꯕꯁꯤꯃ ꯊꯦꯡꯅꯖꯩ ꯑꯗꯨꯗꯨꯒ ꯊꯥꯕꯜ ꯆꯣꯡꯕꯁꯤꯁꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯊꯣꯛꯆꯈꯤꯕ ꯑꯝꯇ ꯍꯥꯏꯖꯒꯦ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯍꯧꯖꯤꯛꯇꯤ ꯄꯨꯡ 9 ꯃꯥꯄꯟ ꯃꯈꯥꯏ 10 ꯊꯦꯡꯅ ꯍꯧꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯉꯟꯈꯠꯂꯒ ꯄꯨꯡ ꯈꯔ ꯉꯟꯈꯠꯂꯒ ꯄꯨꯡ 8 ꯅꯠꯇ꯭ꯔꯒꯁꯨ ꯌꯥꯝ ꯉꯟꯕ ꯅꯠꯇ꯭ꯔꯒꯁꯨ 8 ꯃꯈꯥꯏ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯍꯧꯔꯒ ꯆꯣꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯇꯨꯡꯒꯨꯝꯕ ꯂꯥꯟꯊꯗꯕꯤꯗ ꯑꯗꯨꯃꯥꯏꯅ ꯆꯥꯡꯗ ꯂꯣꯏꯁꯤꯟꯕ ꯌꯥꯕꯒꯤ ꯆꯥꯡ ꯁꯨꯃꯥꯏꯅ ꯑꯣꯏꯍꯟꯖꯅꯤꯡꯉꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯈꯣই ꯂꯩꯀꯥꯏ ꯊꯣꯛꯈꯤꯕꯁꯦ ꯌꯥꯎꯁꯪꯁꯦ ꯍꯧꯖꯤꯛ ꯊꯥꯕꯜ ꯊꯦꯡꯅ ꯍꯧꯕꯁꯤꯗ ꯊꯦꯡꯅ ꯍꯧꯔꯒ ꯀꯨꯏꯗꯕꯤꯗ ꯄꯨꯡ 1ꯃꯨꯛꯀꯤ ꯆꯥꯡ ꯈꯤꯇꯪ ꯆꯣꯡꯉꯒ
ꯊꯤꯡꯖꯤꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯔꯣꯏ ꯑꯦꯛꯖꯥꯝ ꯂꯩ ꯈꯣꯠꯂꯦ ꯃꯇꯨꯡꯗ ꯌꯥꯎꯁꯪ ꯃꯇꯨꯡꯗ ꯑꯦꯛꯖꯥꯝ ꯂꯩꯕ ꯈꯣꯠꯄꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯒꯤ ꯃꯍꯨꯠꯇ ꯌꯥꯎꯁꯪꯁꯦ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯕꯁꯤꯗꯁꯨ ꯂꯩꯀꯥꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯁꯦꯟꯅꯕꯤ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯁꯦꯟꯅꯕꯤꯁꯤꯡꯁꯤꯒꯁꯨ ꯑꯗꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯈꯔ ꯉꯟꯅ ꯍꯧꯔꯒ ꯑꯗꯨꯝ ꯄꯨꯡꯁꯦ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯂꯥꯟꯊꯗꯕꯤꯗ ꯂꯣꯏꯁꯤꯟꯅꯕꯒꯤ ꯆꯥꯡꯁꯤꯗ ꯑꯣꯏꯍꯟꯖꯅꯤꯡꯉꯦ ꯑꯗꯨꯗꯨꯒ ꯃꯦꯗꯥꯝꯅꯁꯨ ꯉꯁꯥꯏ ꯍꯥꯏꯕꯗ ꯌꯥꯎꯕꯤꯈꯤꯕ ꯑꯃ ꯌꯥꯎꯁꯪꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯋꯥꯠꯂꯤ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛꯇ ꯚꯥꯏꯔꯦꯜ ꯆꯠꯄ ꯑꯗꯒꯤ ꯈꯕꯔꯗꯐꯥꯎ ꯐꯣꯡꯕ ꯌꯥꯎꯔꯦ ꯄꯩꯁꯥ ꯈꯥꯏꯕꯁꯦ ꯂꯝꯕꯤꯗ ꯊꯣꯛꯑꯒ ꯄꯩꯁꯥ ꯊꯠꯄꯁꯦ ꯁꯤ ꯑꯩꯈꯣꯏꯃꯛꯁꯨ ꯎꯖꯩ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯐꯣꯟꯗ ꯚꯥꯏꯔꯦꯜ ꯆꯠꯍꯜꯂꯤꯕꯗꯣ ꯃꯣꯏꯗꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯃꯣꯏ ꯑꯍꯜ ꯂꯃꯟ ꯂꯩꯔꯤꯅꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯂꯩꯔꯤꯅꯤ ꯑꯗꯨꯁꯤꯡꯗꯣ ꯁꯨꯝ ꯅꯨꯄꯤ ꯑꯣꯏꯇꯥꯔꯁꯨ ꯏꯀꯥꯏꯕ ꯈꯪꯉꯛꯇꯕꯒꯤ ꯑꯃ ꯑꯩꯈꯣꯏꯅ ꯎꯖꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯏꯁꯥꯃꯛꯁꯨ ꯅꯨꯄꯤꯅꯤ ꯂꯩꯁꯥꯕꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯇꯥꯡꯗꯁꯨ ꯃꯦꯗꯥꯝꯗꯒꯤ ꯈꯔ ꯍꯥꯏꯍꯟꯖꯅꯤꯡꯉꯦ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯤꯔꯤꯕ ꯑꯗꯨꯒ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅꯁꯨ ꯑꯩꯒꯤ ꯏꯆꯟ ꯅꯠꯇ꯭ꯔꯒ ꯏꯆꯦꯗꯨ ꯇꯧꯗꯅꯕꯁꯨ ꯍꯥꯏꯍꯟꯖꯅꯤꯡꯉꯦ ꯃꯁꯤ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯊꯧꯔꯤ ꯊꯠꯄꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯋꯥꯏ ꯊꯠꯆꯔꯛꯑꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯅꯔꯤ ꯃꯁꯤ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯕꯅꯤꯅ ꯊꯤꯡꯕ ꯉꯝꯃꯣꯏ ꯑꯗꯨ ꯇꯥꯔꯁꯨ ꯌꯥꯎꯁꯪ ꯋꯥꯠꯂꯤꯉꯩꯗ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗꯕꯨꯗꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤꯅꯤ ꯍꯥꯏꯅ ꯄꯩꯁꯥ ꯈꯥꯏꯕꯕꯨꯗꯤ ꯆꯠꯅꯩ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯂꯝꯕꯤꯗ ꯊꯣꯛꯑꯒ ꯇꯧꯕꯁꯤꯗꯤ ꯌꯥꯝ ꯐꯖꯗꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯎꯔꯒꯁꯨ ꯁꯨꯝ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯤꯅꯁꯨ ꯐꯦꯁꯇꯤꯚꯦꯜꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯐꯦꯁꯇꯤꯚꯦꯜꯅꯤ ꯌꯥꯎꯁꯪꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯌꯥꯎꯁꯪ ꯃꯌꯥꯝ ꯋꯥꯠꯂꯤꯉꯩꯗꯒꯤ ꯐꯦꯁꯇꯤꯚꯦꯜꯅꯤ ꯍꯥꯏꯇꯥꯔꯒꯁꯨ ꯌꯥꯝꯅ ꯌꯦꯡꯕ ꯑꯃ ꯑꯣꯏ ꯁꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣই ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯨ ꯑꯣꯏꯅ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯤꯔꯤꯕꯁꯤꯡꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯗꯥꯏꯇ ꯂꯧꯐꯝ ꯊꯣꯛꯑꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝꯗꯒꯤꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯈꯤꯇꯪ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅꯁꯨ ꯌꯥꯝꯅ ꯌꯦꯡꯁꯤꯜꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯟ ꯆꯥꯔꯣꯟꯒꯤ ꯑꯣꯏꯔꯣ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅꯁꯨ ꯈꯔ ꯍꯦꯟꯅ ꯉꯥꯡꯍꯟꯅꯤꯡꯕꯁꯦ ꯊꯥꯕꯜꯗ ꯀꯦꯕꯅ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯅꯨꯄꯤꯒꯤ ꯀꯦꯕꯁꯤꯁꯨ ꯌꯥꯝ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯃꯈꯣꯏ ꯀꯦꯕꯁꯦ ꯌꯥꯝꯈꯔ ꯉꯟꯅ ꯅꯨꯃꯤꯠ ꯂꯩꯉꯩ ꯀꯦꯕꯤꯔꯣ ꯅꯠꯇ꯭ꯔꯗꯤ ꯄꯨꯡ 6ꯇꯩ ꯀꯦꯔꯒꯗꯤ ꯅꯨꯄꯤꯁꯤꯅ ꯀꯦꯕꯗ ꯄꯨꯡ 9 ꯇꯥꯊꯣꯛꯈ꯭ꯔꯕꯅꯤꯅ ꯇꯞ ꯇꯥꯏ ꯀꯦꯔꯦ ꯊꯥꯕꯜꯗꯣ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯆꯪꯉꯦ ꯁꯣꯝꯗꯗꯤ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯒꯤ ꯅꯠꯇ꯭ꯔꯒ ꯄꯩꯈꯥꯒꯤ ꯊꯤꯡꯉꯤꯕ ꯀꯥꯡꯕꯨ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯅ ꯄꯨꯡ 12ꯗꯩ ꯇꯧꯕ ꯌꯥꯔꯣꯏ ꯄꯨꯡ 10ꯗꯩ ꯆꯣꯡꯉ 12ꯗ ꯊꯤꯡꯖꯤꯟꯈ꯭ꯔꯗꯤ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ 12ꯐꯥꯎꯗꯪ ꯆꯣꯡꯕ ꯅꯠꯇ꯭ꯔꯒ ꯉꯟꯅ ꯍꯣꯟꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯁ꯭ꯋꯥꯏꯁꯤꯗ ꯃꯦꯗꯥꯝ ꯀꯔꯤ ꯂꯩꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕ ꯂꯩꯕꯁꯦ ꯑꯩꯈꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯌꯦꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕꯁꯤꯅꯕꯨ ꯐꯖꯅ ꯊꯧꯗꯥꯡ ꯂꯧꯔꯗꯤꯅꯦ ꯉꯝꯃꯣꯏꯗꯕ ꯊꯕꯛ ꯑꯃꯐꯥꯎ ꯂꯩꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯅꯅꯦꯕ ꯃꯈꯣꯏꯗ ꯀꯟꯅ ꯁꯤꯟꯅꯖꯔꯤꯕꯁꯦ ꯁꯤ ꯇꯧꯍꯟꯕꯤꯔꯅꯨ ꯃꯁꯤꯅ ꯑꯗꯨ ꯃꯣꯏꯅ ꯃꯆꯥ ꯃꯆꯥ ꯂꯩꯀꯥꯏꯁꯦ ꯉꯥꯛꯅꯗ꯭ꯔꯒꯗꯤ ꯀꯅꯥꯝꯇꯅ ꯁꯦꯝꯗꯣꯛꯎꯕ ꯉꯝꯃꯣꯏꯕ ꯑꯗꯨꯒ ꯃꯣꯏ ꯃꯈꯨꯠꯇ ꯂꯣꯏ ꯂꯩꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯄꯨꯡ 6ꯇꯒꯤ ꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯍꯜꯂꯣꯏꯅ ꯂꯩꯀꯥꯏꯗꯨꯒꯤ ꯀ꯭ꯂꯕꯅ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯑꯗꯩ ꯊꯥꯕꯜ ꯅꯨꯃꯤꯠ 5ꯅꯤꯁꯤꯗꯒꯤ ꯍꯦꯟꯅ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯃ ꯑꯗꯩ ꯑꯃꯨꯛ ꯂꯝꯕꯤꯗ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯃꯇ ꯊꯧꯔꯤ ꯊꯠꯄ ꯊꯥꯕꯜ ꯌꯧꯗ꯭ꯔꯤꯉꯩꯗ ꯌꯥꯔꯣꯏꯅ ꯃꯣꯏꯅꯕꯨ ꯊꯤꯡꯕꯤꯔꯕ ꯀꯅꯥꯝ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯃꯣꯏꯔꯥꯡ ꯂꯥꯏꯟꯁꯤꯅꯤ ꯌꯥꯝ ꯀꯟꯅ ꯊꯠꯂꯤꯁꯦ ꯑꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯃꯥꯡꯗꯒꯤ ꯍꯧꯈ꯭ꯔꯕꯅꯦ ꯑꯗꯨꯅ ꯁꯤꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯌꯥꯝꯁꯤꯅ ꯄꯥꯝꯅꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯥꯎꯆꯦꯗ ꯃꯌꯥꯝ ꯑꯃ ꯍꯥꯞꯅꯔꯦ ꯐꯦꯁꯕꯨꯛꯇ ꯀꯃꯦꯟꯗ ꯃꯌꯥꯝ ꯑꯃ ꯄꯤꯅꯔꯦ ꯅꯩꯅꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤ ꯂꯣꯏ ꯐꯣꯡꯗꯣꯛꯅꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯃꯁꯤ ꯄꯥꯝꯅꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯈꯪꯕꯤꯔꯒ ꯊꯤꯡꯕꯤꯔꯣ ꯑꯩꯈꯣꯏ ꯃꯁꯤ ꯍꯥꯏꯖꯅꯤꯡꯉꯦꯕ ꯑꯗꯩ ꯑꯃꯨꯛ ꯍꯧꯖꯤꯛꯀꯥꯟꯁꯦ ꯉꯋꯥꯏꯗꯤ ꯈꯨꯜ ꯑꯃꯗ ꯊꯥꯕꯜꯁꯦ ꯃꯐꯝ ꯑꯃꯈꯛ ꯂꯩ ꯑꯅꯤꯈꯛ ꯂꯝꯄꯥꯛꯁꯦ ꯍꯧꯖꯤꯛꯇꯤ ꯂꯝꯄꯥꯛ ꯃꯆꯥ ꯂꯩꯀꯥꯏ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯝꯄꯥꯛꯁꯦ ꯌꯥꯝꯃꯦ ꯑꯗꯨꯅ ꯊꯥꯕꯜꯒꯤ ꯄꯩꯁꯥ ꯆꯪꯈꯠꯂꯛꯄꯒ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯁꯨ ꯌꯨꯝꯊꯣꯡꯗꯩ ꯈꯥꯏꯔꯛꯄꯁꯤ ꯈꯛꯇꯪ ꯑꯣꯏ ꯌꯥꯔꯛꯇꯕ ꯑꯗꯩ ꯂꯩꯁꯥꯕꯤ ꯂꯩꯇꯕ ꯌꯨꯝꯊꯣꯡꯗꯩꯗꯤ ꯑꯃꯨꯛ ꯄꯩꯁꯥꯁꯨ ꯄꯤꯔꯛꯇꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯨꯒꯤ ꯚꯣꯠ ꯀꯥꯔꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝꯕ ꯏꯂꯦꯛꯇꯦꯠ ꯄꯥꯔꯁꯟꯁꯤꯡꯗꯁꯨ ꯊꯥꯕꯜꯒꯤ ꯊꯣꯝꯖꯤꯜꯂꯛꯄ ꯃꯌꯥꯝꯁꯤꯅ ꯃꯣꯏꯁꯨ ꯉꯥꯎꯕꯁꯤꯗꯗꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯤꯜꯁ ꯊꯤꯔꯛꯄꯅꯦꯕ ꯃꯣꯏꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯕꯨ ꯃꯁꯤ ꯃꯌꯥꯝꯅ ꯄꯥꯝꯅꯗ꯭ꯔꯦ ꯈꯪꯉꯕꯅꯤꯅ ꯑꯗꯨꯝ ꯂꯩꯀꯥꯏꯗꯒꯤ ꯈꯥꯏꯅꯔꯒ ꯄꯨꯊꯣꯛꯅꯔꯒ ꯃꯁꯤ ꯇꯧꯕꯅ ꯐꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣই ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡꯅ ꯊꯥꯕꯜꯁꯤ ꯌꯥꯝ ꯋꯥꯅ ꯁꯤꯟꯕꯅꯦ ꯑꯗꯨꯅ ꯃꯁꯤ ꯑꯅꯤ ꯊꯣꯛꯏ ꯃꯈꯜꯁꯦ ꯊꯥꯕꯜꯁꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯑꯔꯦꯞꯄ ꯂꯩꯕꯁꯤꯡꯅ ꯃꯥꯏ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯡꯁꯨ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯆꯣꯡꯃꯤꯟꯅꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕ ꯑꯗꯩ ꯑꯃꯨꯛ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯂꯩꯇ꯭ꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯈꯟꯅꯕꯒꯤ ꯑꯆꯧꯕ ꯀꯩꯅꯣ ꯑꯃꯈꯛꯁꯨꯅꯦꯕ ꯅꯨꯄꯥꯁꯤꯡꯒꯤꯁꯨ ꯅꯨꯄꯤꯁꯤꯡꯒꯤꯁꯨ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯟ ꯇꯨꯌꯥꯟ ꯑꯣꯏꯔꯛꯄ ꯑꯩꯈꯣꯏꯒꯤ
ꯌꯨꯝ ꯄꯥꯜꯂꯕꯁꯤꯡꯒ ꯄꯥꯟꯗ꯭ꯔꯤꯕꯁꯤꯡꯒꯁꯦ ꯌꯥꯝ ꯂꯥꯞꯅꯩꯕ ꯉꯥꯏꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯒꯤ ꯍꯦꯛ ꯈꯨꯗꯥꯡ ꯁꯠꯂꯥꯎ ꯄꯥꯏꯕ ꯉꯝꯗꯦꯕ ꯀꯩꯒꯨꯝꯕ ꯑꯇꯩ ꯃꯇꯝꯗ ꯄꯥꯏꯔꯨꯔꯗꯤ ꯀꯦꯁ ꯆꯥꯎꯅ ꯇꯧꯅꯗꯣꯏꯅꯤꯀꯣ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯦꯅ ꯑꯗꯣ ꯊꯥꯕꯜꯁꯤꯗꯗꯤ ꯃꯣꯏꯅ ꯄꯥꯏꯅꯤꯡꯕ ꯅꯨꯄꯤꯁꯦ ꯄꯥꯏꯕ ꯌꯥꯕꯅꯤꯅ ꯆꯨꯝꯅ ꯊꯥꯕꯜ ꯆꯣꯡꯅꯤꯡꯕꯒꯤ ꯉꯥꯏꯍꯥꯛ ꯆꯣꯡꯕ ꯅꯠꯇꯕꯗ ꯀꯩꯒꯨꯝꯕ ꯑꯃ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯈꯜꯂꯛꯑꯦꯕ ꯑꯗꯨꯒ ꯍꯣꯏ ꯆꯨꯝꯅ ꯆꯍꯤ ꯑꯃꯒꯤ ꯆꯣꯡꯕꯅꯦ ꯅꯨꯄꯥ ꯃꯌꯥꯝ ꯆꯣꯡꯖꯕ ꯑꯗꯩ ꯌꯦꯡꯕꯗꯤ ꯄꯥꯝꯖꯕ ꯊꯥꯕꯜꯁꯦ ꯅꯨꯄꯤꯗꯤ ꯊꯤꯔꯒꯀꯣ ꯌꯦꯡꯕꯗꯤ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯒꯗꯤ ꯌꯥꯎꯖꯗꯕ ꯆꯣꯡꯒꯁꯨ ꯃꯣꯏꯈꯛ ꯆꯣꯡꯖꯕ ꯂꯩꯁꯥꯕꯤ ꯑꯃꯗꯁꯨ ꯄꯥꯏꯖꯗꯕ ꯑꯀꯥꯏꯕꯁꯨ ꯇꯧꯖꯗꯕ ꯅꯨꯄꯥ ꯃꯌꯥꯝ ꯂꯩ ꯑꯗꯨꯒꯨꯝꯕ ꯑꯗꯨꯕꯨ ꯅꯨꯄꯥ ꯈꯔꯅ ꯆꯦꯟꯊꯍꯜꯂꯦꯕ ꯐꯠꯂꯛꯇꯕꯗꯒꯤ ꯃꯣꯏ ꯂꯣꯏ ꯆꯦꯟꯊꯔꯛꯏꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯊꯤꯕꯁꯤꯡꯁꯤꯅ パイꯕꯁꯦ ꯂꯩꯁꯥꯕꯤꯁꯤꯡꯅꯁꯨ ꯄꯥꯝꯗꯦ ꯃꯣꯏ ꯈꯪꯗꯕꯩ ꯄꯥꯏꯅꯤꯀꯣ ꯑꯩ ꯅꯨꯄꯤ ꯊꯤꯔꯦ ꯅꯉꯣꯟꯗ ꯄꯥꯏ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯄꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯛꯀꯅꯤ ꯂꯩꯁꯥꯕꯤꯈꯩꯅ ꯂꯣꯏꯅꯃꯛ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯄꯥꯝꯗꯦꯕ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯤ ꯊꯤꯕꯁꯤꯡꯗꯨꯅ ꯃꯣꯏ ꯃꯆꯥ ꯅꯨꯄꯤꯁꯤꯡꯗ ꯄꯥꯏꯕꯗꯣ ꯑꯗꯩ ꯑꯃꯨꯛ ꯄꯥꯈꯪꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨꯅꯦ ꯃꯆꯥꯅ ꯃꯧ ꯑꯃ ꯄꯥꯏꯕꯗꯣ ꯄꯥꯝꯗꯦꯕ ꯃꯣꯏꯅꯁꯨ ꯑꯝꯇ ꯑꯗꯨꯏꯗꯤ ꯃꯔꯤꯡ ꯑꯩꯈꯣꯏꯒꯤ ꯃꯔꯥꯡ ꯇꯨꯔꯥꯡꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯄꯥꯝꯃꯛꯇ꯭ꯔꯦꯕ ꯑꯗꯨꯅ ꯀ꯭ꯔꯥꯏꯝ ꯊꯣꯛꯄꯒꯤ ꯆꯥꯡꯁꯦ ꯃꯌꯥꯝ ꯍꯦꯜꯂꯛꯄꯅꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯁꯦ ꯃꯧꯒꯤꯁꯨ ꯃꯧꯒꯤ ꯊꯥꯕꯜ ꯑꯗꯨꯝ ꯁꯤꯟꯗꯅ ꯂꯥꯛꯏꯀꯣ ꯇꯣꯉꯥꯟꯅ ꯆꯩꯔꯥꯎꯕꯗ ꯁꯤꯗ ꯐꯖꯅ ꯃꯧ ꯉꯥꯛꯇ ꯆꯣꯡꯕꯤꯌꯣꯕ ꯆꯠꯁꯦꯡꯅ ꯊꯥꯕꯜ ꯈꯛꯇꯪ ꯆꯣꯡꯅꯤꯡꯕ ꯑꯣꯏꯔꯗꯤ ꯑꯇꯣꯞꯄ ꯏꯔꯥꯡ ꯑꯇꯣꯞꯄ ꯏꯟꯇꯔꯦꯁ ꯂꯩꯇꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯁꯤꯡꯁꯨ ꯑꯗꯨꯒꯨꯝꯕ ꯂꯩꯀꯥꯏꯒꯤ ꯃꯧꯒꯤ ꯊꯥꯕꯜꯁꯤꯗꯅꯦ ꯅꯨꯄꯤ ꯊꯤꯕ ꯉꯥꯛꯇꯒꯤ ꯂꯩꯀꯥꯏꯗ ꯃꯣꯏꯁꯨ ꯉꯥꯛ ꯆꯣꯡꯕꯤꯔꯣꯕ ꯑꯗꯒꯤ ꯑꯗꯨ ꯍꯥꯏꯔꯒꯗꯤ ꯃꯣꯏ ꯆꯣꯡꯅꯤꯡꯗꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯉꯥꯛꯇ ꯆꯣꯡꯗꯣꯏꯗꯤ ꯇꯣꯛꯀꯦ ꯍꯥꯏꯕ ꯃꯌꯥꯝ ꯌꯥꯎꯔꯛꯀꯅꯦꯕ ꯂꯝꯗ ꯆꯠꯂꯒ ꯑꯔꯣꯠꯄ ꯄꯥꯈꯪ ꯁꯥꯔꯒ ꯆꯣꯡꯒꯦ ꯍꯥꯏꯕ ꯑꯗꯨꯏꯗꯤ ꯃꯣꯏꯗ ꯀꯩꯒꯨꯝꯕ ꯈꯔ ꯃꯅꯨꯡꯗ ꯈꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯁꯤꯗꯤ ꯂꯣꯏ ꯎꯅꯔꯕ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯇꯥꯛꯎꯗ꯭ꯔꯁꯨ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯨꯝꯕꯨ ꯄꯥꯜꯂꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖꯇ ꯅꯨꯄꯤ ꯑꯣꯏꯔꯣ ꯃꯧ ꯑꯣꯏꯔꯣ ꯏꯆꯥ ꯄꯝꯃꯒꯅꯦ ꯑꯗꯩ ꯅꯨꯄꯥꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗꯨꯒ ꯏꯆꯥꯗꯨꯒ ꯐꯖꯅ ꯐꯝꯃꯒ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯕ ꯃꯣꯔꯥ ꯊꯥꯔꯒꯅꯦ ꯑꯩ ꯅꯨꯄꯤꯗꯨꯒ ꯏꯆꯥꯗꯨꯒ ꯌꯦꯡꯃꯤꯟꯅꯕꯤꯌꯣꯕ ꯐꯖꯅ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯩꯁꯦ ꯌꯥꯝ ꯆꯨꯝꯃꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯁꯤ ꯅꯤꯡꯊꯤꯅ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕꯁꯤꯡ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯂꯤꯁꯅꯔꯁꯤꯡ SMS ꯊꯥꯔꯛꯄ ꯌꯥꯎꯏ ꯑꯗꯤꯇ꯭ꯌ ꯃꯇꯣꯝꯅ ꯍꯥꯏꯕꯤꯔꯛꯄꯗ ꯃꯃꯥꯡꯗ ꯃꯁꯤꯒꯤ ꯑꯣꯏꯕ ꯄꯤꯕꯤꯔꯛꯄꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯄꯩꯁꯥ ꯊꯠꯄꯁꯦ ꯃꯁꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯄꯤꯕꯤꯔꯛꯏ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯣꯝ ꯁꯨꯁꯤꯂꯥꯁꯨ ꯄꯤꯕꯤꯔꯛꯑꯦ ꯆꯨꯝꯕꯅꯤ ꯃꯦꯗꯥꯝ ꯅꯨꯄꯥꯁꯤꯡꯁꯨ ꯅꯨꯄꯤ ꯊꯤꯕꯒꯤ ꯅꯝꯕꯔ ꯊꯦꯠꯄ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯅꯨꯄꯤ ꯃꯧ ꯂꯩꯁꯥꯕꯤꯁꯤꯡꯅ ꯃꯁꯤ ꯊꯥꯕꯜ ꯁꯨꯝ ꯆꯣꯡꯕꯒꯤꯗꯤ ꯃꯦꯗꯥꯝ ꯑꯃꯔꯣꯝꯗ ꯅꯤꯌꯣꯝꯗꯨ ꯆꯨꯝꯅ ꯃꯥꯏ ꯃꯄꯥꯗꯨꯗ ꯆꯪꯉ ꯃꯥꯏ ꯃꯔꯨꯞ ꯃꯥꯒ ꯃꯥꯟꯅꯖꯕ ꯑꯃꯗꯤ ꯁꯨꯝ ꯆꯣꯡꯕꯗꯤ ꯊꯣꯏꯗꯣꯛꯄ ꯑꯗꯨꯝ ꯂꯩꯇꯕꯖꯥꯠꯅꯤ ꯀꯨꯝꯍꯩꯗꯨ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤ ꯀꯥꯏꯔꯛꯏꯕꯗꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤ ꯈꯪꯅꯔꯛꯄ ꯑꯃꯗꯤ ꯃꯤꯒꯤ ꯀ꯭ꯔꯥꯏꯝ ꯂꯥꯛꯅꯕꯒꯤ ꯃꯔꯝꯗ ꯂꯥꯛꯑꯗꯤ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯦꯕ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯁꯣꯝꯗ ꯃꯦꯗꯥꯝ ꯍꯣꯏꯅ ꯍꯥꯏꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯡꯂꯛꯇ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯃ ꯑꯩꯈꯣꯏ ꯂꯧꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯡ ꯏꯆꯥꯅꯨꯄꯥꯁꯤꯡ ꯐꯖꯅ ꯆꯦꯛꯁꯤꯜꯂꯀꯥꯟꯗ ꯐꯖꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯍꯜꯂꯒ ꯐꯖꯕ ꯀ꯭ꯔꯥꯏꯝ ꯊꯣꯛꯇꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯋꯥꯐꯝ ꯅꯠꯇꯅ ꯑꯃ ꯍꯣꯜ ꯇꯧꯗꯨꯅ ꯂꯩꯕꯤꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯑꯩ ꯁꯤꯡꯖꯃꯩ ꯊꯣꯉꯥꯝ ꯂꯩꯀꯥꯏꯗꯒꯤ ꯃꯤꯅꯥ ꯑꯩꯅ ꯁꯥꯔ ꯑꯃꯗꯤ ꯃꯦꯗꯥꯝꯅ ꯍꯧꯖꯤꯛ ꯈꯟꯅꯅꯔꯤꯉꯩ ꯊꯥꯒꯠꯆꯅꯤꯡꯉꯦ ꯑꯍꯥꯟꯕꯗꯨꯗ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯃꯦꯗꯥꯝꯅꯁꯨ ꯍꯥꯏꯕꯗ ꯌꯥꯎꯕꯤꯈ꯭ꯔꯦ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯤꯅ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯤ ꯍꯥꯏꯕ ꯑꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅꯁꯨ ꯑꯃꯨꯛ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯃ ꯊꯥꯕꯜ ꯆꯣꯡꯒꯦ ꯍꯥꯏꯇꯥꯔꯗꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯤꯅ ꯑꯗꯨꯝ ꯈꯦꯠꯅꯔꯤꯕ ꯉꯥꯛꯇꯅꯤꯗꯅ ꯑꯗꯨ ꯃꯦꯗꯥꯝꯅꯁꯨ ꯍꯥꯏꯕꯗꯨꯕꯨꯗꯤ ꯌꯥꯎꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯦꯕꯁꯦ ꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅꯕ ꯇꯥꯛꯄꯤꯈꯤꯕꯗꯣ ꯀꯦꯕꯗ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤ ꯍꯥꯏꯇꯥꯔꯗꯤ ꯄꯨꯡ 5ꯗꯒꯤ ꯍꯧꯔꯦꯅ ꯈꯜꯂꯣ ꯄꯨꯡ 12 ꯕꯥꯔꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯆꯣꯡꯉꯛꯄ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯆꯣꯡꯉꯛꯈꯤꯗ꯭ꯔꯦꯕ ꯊꯦꯡꯊꯅ ꯍꯥꯏꯕꯗꯤ ꯉꯟꯅ ꯑꯗꯨꯝ ꯍꯧꯔ ꯉꯟꯅ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯡꯁꯤ ꯆꯠꯈꯤꯅꯤ ꯏꯆꯥ ꯅꯨꯄꯤꯁꯤꯡꯁꯤ ꯆꯠꯈꯤꯅꯤ ꯌꯨꯝ ꯂꯩꯕꯁꯤꯡꯗꯣ ꯃꯣꯏ ꯆꯥꯛꯎ ꯆꯥꯕ꯭ꯔꯦ ꯈꯜꯂꯦ ꯉꯥꯎꯁꯟꯅꯔꯒ ꯑꯗꯨꯝ ꯍꯟꯖꯜꯂꯛꯑꯦꯕ ꯌꯨꯝꯗ ꯍꯟꯖꯜꯂꯛꯑꯦ ꯑꯗ ꯇꯨꯝꯗ꯭ꯔꯤꯗꯤ ꯆꯠꯈꯤꯕ ꯃꯥꯒꯤ ꯉꯥꯎꯔꯨꯔꯦ ꯂꯩꯔꯨꯔꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯅ ꯑꯍꯥꯟꯕ ꯍꯧꯕ ꯂꯣꯏꯁꯜꯂꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯨ ꯚꯣꯂꯟꯇꯤꯌꯥꯔ ꯑꯣꯏꯕꯁꯤꯡꯗꯨꯅ ꯄꯨꯡꯁꯤꯡ ꯑꯁꯤꯗꯩ ꯍꯦꯜꯂꯗꯤ ꯙꯞꯇꯨ ꯖꯒꯥ ꯑꯃꯗꯒꯤ ꯑꯃꯗ ꯇꯧꯕ ꯑꯣꯏꯇꯥꯔꯗꯤ ꯊꯥꯒꯠꯆꯔꯤ ꯃꯤꯅꯥꯒꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝ ꯍꯥꯏꯕꯤꯔꯦ ꯅꯦꯠꯁꯤ ꯄꯗ ꯈꯤꯇꯪ ꯇꯧꯏ ꯃꯤꯅꯥꯏꯁꯦ ꯈꯣꯡꯐꯝ ꯑꯃꯅꯤꯇꯪ ꯂꯦꯡꯉꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ ꯃꯅꯤꯡ ꯃꯃꯥꯡ ꯈꯤꯇꯪ ꯍꯟꯗꯣꯛꯄꯤꯒꯦꯔꯥ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯃꯤꯅꯥ ꯌꯥꯒꯗ꯭ꯔꯥ
ꯊꯥꯒꯠꯆꯔꯦ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛ ꯇꯥꯖꯔꯦ ꯍꯥꯏꯕꯤꯔꯣ ꯑꯋꯥꯠꯄ ꯀꯔꯤ ꯆꯤꯊꯕꯤꯔꯤ ꯍꯥꯏꯕꯤꯔꯣ ꯉꯁꯥꯏꯗꯩ ꯄꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯥꯅ ꯀꯦꯛꯗꯨꯒꯤ ꯃꯃꯟꯗꯣ ꯍꯟꯖꯤꯟꯗꯕ ꯃꯤꯁꯤꯡꯗꯨ ꯄꯥꯏꯔꯒ ꯊꯥꯕꯜꯗꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯣꯡꯅꯤꯡꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯗꯤ ꯃꯥꯅ ꯀꯦꯔꯤꯗꯨꯒꯤ ꯃꯈꯣꯏ ꯍꯟꯖꯤꯟꯒꯗꯧꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯨꯅ ꯈꯔ ꯉꯟꯅ ꯆꯣꯡꯕꯤꯔꯦꯈꯔ ꯉꯟꯅ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯊꯥꯕꯜꯁꯤ ꯆꯣꯡꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯌꯥꯅꯤꯡꯗꯕ ꯑꯃ ꯈꯪꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯆꯥ ꯄꯤꯠ ꯂꯥꯎꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯥꯔꯤ ꯑꯃ ꯌꯦꯠꯁꯜꯂꯒ ꯃꯥꯁꯤꯡꯗ ꯌꯥꯎꯁꯜꯂꯒ ꯀꯔꯤ ꯍꯥꯏꯕ ꯃꯐꯝ ꯊꯥꯕꯜꯁꯤ ꯌꯦꯡꯕ ꯄꯩꯁꯥ ꯄꯥꯝꯃꯨꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯨ ꯈꯔ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯣꯏꯕꯁꯤꯡꯁꯤꯅꯁꯨ ꯑꯄꯤꯛ ꯑꯄꯤꯛꯄꯁꯤꯡꯁꯦ ꯊꯥꯕꯜꯁꯤ ꯃꯈꯣꯏ ꯍꯥꯟꯅ ꯉꯥꯛꯇ ꯅꯨꯡꯊꯤꯟꯗꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯄꯨꯡ 5 ꯑꯗꯥꯏꯗꯒꯤ ꯆꯣꯡꯁꯤꯟꯖꯔꯒ ꯄꯨꯡ 6 ꯑꯃꯨꯛ ꯆꯣꯡꯁꯤꯟꯕꯤꯔꯣꯒ ꯑꯗꯨ ꯍꯦꯛ ꯂꯦꯝꯊꯔꯛꯄꯗ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯕꯁꯤꯡꯁꯤꯒꯤ ꯆꯣꯡꯍꯟꯕꯤꯕꯁꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯩ ꯍꯥꯏꯖꯅꯤꯡꯉꯤ ꯊꯥꯒꯠꯆꯔꯤꯃꯤꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯗꯤ ꯑꯗꯨꯝ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯀꯦꯕꯗꯁꯨ ꯍꯥꯏꯇꯥꯔꯦꯅꯦ ꯀꯦꯕꯗ ꯉꯁꯤꯗꯤ ꯏꯅꯤꯡ ꯇꯦꯛꯅ ꯆꯣꯡꯊꯣꯛꯀꯦ ꯍꯥꯟꯅꯒꯤ ꯀꯨꯆꯨ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯆꯣꯡꯒꯦ ꯍꯥꯏꯔꯗꯤ ꯊꯥꯕꯜꯗꯨ ꯉꯟꯅ ꯍꯧꯕꯤꯔꯣ ꯉꯟꯅ ꯆꯣꯡꯕꯤꯌꯨ ꯉꯟꯅ ꯀꯦꯕꯤꯌꯨ ꯍꯥꯟꯅꯒꯤ ꯀꯨꯆꯨ ꯐꯪꯅꯕ ꯑꯗꯨꯝ ꯆꯣꯡꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯀꯦꯔꯤꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯊꯦꯡꯅ ꯂꯩꯔꯒꯗꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯃꯒ ꯀꯣꯂꯔ ꯑꯃ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯈꯣꯡꯖꯣꯝ ꯈꯦꯕꯆꯤꯡꯗꯒꯤ ꯑꯃꯔꯃꯨꯠꯇꯨꯅꯤ ꯁꯥꯔ ꯀꯔꯤ ꯈꯪꯕꯤꯅꯤꯡꯉꯤ ꯃꯦꯗꯥꯝꯗ ꯀꯔꯤ ꯈꯪꯕꯤꯅꯤꯡꯕ ꯂꯩ ꯅꯠꯇ꯭ꯔꯒ ꯊꯧꯔꯝꯁꯤꯗ ꯀꯔꯤ ꯁꯖꯦꯁ ꯇꯧꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯦꯗꯥꯝ ꯑꯃꯗꯤ ꯁꯥꯔꯅ ꯃꯇꯝꯁꯤꯒ ꯌꯥꯝ ꯆꯥꯟꯅꯕ ꯇꯣꯄꯤꯛ ꯑꯃ ꯀꯟꯅ ꯅꯩꯅꯕꯤꯕꯒꯤꯗꯃꯛꯇ ꯁꯥꯔ ꯃꯦꯗꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯌꯨꯝ ꯄꯥꯜꯂꯕ ꯃꯧꯁꯤꯡꯁꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯅꯦꯝ ꯃꯀꯨꯅ ꯅꯨꯡꯁꯤꯕꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝꯗ ꯁꯥꯔ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯩꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯤꯄꯥꯗꯨꯅ ꯄꯤꯖꯗꯕꯅꯤꯅ ꯑꯗꯩ ꯅꯤꯄꯥ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯕꯁꯨ ꯌꯥꯎꯏ ꯄꯥꯈꯪ ꯑꯣꯏꯕꯁꯨ ꯄꯥꯏꯔꯒ ꯃꯇꯝꯁꯤꯗꯩꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯌꯥꯝ ꯁꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗꯗꯤ ꯃꯅꯦꯝꯕꯣꯛꯇꯨꯅ ꯃꯀꯨꯕꯣꯛꯇꯨꯅ ꯅꯨꯡꯁꯤꯔꯤꯅꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯏꯆꯥ ꯅꯨꯄꯤꯒꯨꯝꯅꯤ ꯈꯜꯂꯤꯅꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃꯁꯨꯡ ꯁꯥꯔ ꯑꯗꯒꯤ ꯄꯥꯈꯪꯉꯩꯁꯤꯁꯨ ꯄꯥꯈꯪ ꯅꯨꯄꯤ ꯊꯤꯕꯈꯩꯁꯤ ꯄꯥꯈꯪ ꯁꯥꯔꯒ ꯌꯥꯎꯕ ꯑꯩ ꯅꯨꯄꯤꯁꯤꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯀꯩꯗꯧꯕꯁꯤꯡꯁꯤꯅ ꯁꯥꯔ ꯑꯩ ꯑꯇꯝꯅꯅ ꯁꯥꯔ ꯍꯥꯏꯖꯕ ꯃꯁꯤꯗꯤꯀꯣ ꯁꯨꯝ ꯈꯔ ꯌꯥꯎꯕꯗꯒꯤ ꯍꯥꯏꯖꯕꯅꯤ ꯁꯥꯔ ꯑꯗꯩꯗ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯀꯩꯗꯧꯕꯁꯤꯡꯁꯤꯅ ꯄꯥꯏꯕꯗꯒꯤ ꯑꯗꯩ ꯌꯥꯎꯁꯜꯂꯨꯔꯕꯗꯒꯤ ꯊꯥꯕꯜ ꯆꯣꯡꯕꯗ ꯂꯣꯏꯔꯒ ꯁꯥꯔ ꯅꯤꯁꯥ ꯆꯥꯁꯟꯅꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯒꯥꯔꯤꯗ ꯈꯥꯝꯃ ꯐꯨꯗꯠꯅꯕ ꯑꯗꯒꯤ ꯈꯠꯅꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯧꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝꯗ ꯄꯥꯈꯪꯗꯨꯅ ꯅꯨꯄꯤ ꯊꯤꯕ ꯅꯤꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯃꯤꯡ ꯃꯊꯥ ꯍꯪꯉꯦꯅ ꯃꯥꯒꯤ ꯅꯤꯄꯥꯗꯨ ꯂꯝꯕꯤꯗ ꯍꯦꯛ ꯅꯤꯁꯥ ꯆꯥꯁꯜꯂꯒ ꯉꯥꯏꯔꯒ ꯉꯁꯥꯏ ꯅꯤꯄꯥꯗꯨ ꯊꯜꯂ ꯐꯨꯅꯕꯒꯨꯝꯕ ꯆꯩꯅꯕꯒꯨꯝꯕ ꯑꯗꯨ ꯃꯁꯤꯒꯨꯝꯕ ꯑꯃꯁꯤ ꯈꯔ ꯊꯣꯛꯏ ꯁꯥꯔ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯤ ꯃꯃꯧꯁꯤꯡꯕꯨ ꯃꯈꯣꯏꯅ ꯃꯥꯒꯤ ꯃꯇꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯒꯁꯨ ꯃꯧꯒꯤ ꯆꯣꯡꯕꯗꯤ ꯌꯥꯎꯍꯟꯕꯤꯌꯨ ꯂꯩꯁꯥꯕꯤ ꯆꯣꯡꯕꯗꯤ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯌꯥꯎꯍꯟꯕꯤꯒꯅꯣ ꯁꯤꯝꯇꯪ ꯍꯥꯏꯖꯒꯦ ꯇꯧꯅꯤ ꯁꯥꯔ ꯃꯧꯒꯤꯁꯨ ꯃꯧꯒꯤ ꯑꯗꯨꯝ ꯆꯣꯡꯕꯤꯌꯨ ꯑꯗꯨꯒ ꯃꯔꯛꯇꯨꯗ ꯊꯣꯛꯄꯁꯤꯅ ꯍꯦꯟꯅ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯒꯤꯅꯤ ꯊꯥꯒꯠꯆꯔꯤ ꯑꯃꯔ ꯃꯇꯨꯡ ꯃꯦꯗꯥꯝ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯨꯝ ꯍꯥꯏꯕꯤꯔꯤꯁꯤ ꯉꯁꯥꯏꯕꯨꯗꯤ ꯆꯥꯎꯔꯥꯛꯄ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯃꯔꯒꯤ ꯋꯥꯐꯝꯁꯦ ꯃꯧ ꯆꯣꯡꯕ ꯈꯣꯠꯄ ꯍꯥꯏꯁꯦ ꯍꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯧ ꯑꯅꯧꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯅꯧꯔꯤꯕ ꯆꯍꯤ 19, 19, 19 ꯁꯨꯖꯕꯗꯣ ꯃꯄꯨꯔꯣꯏꯕꯅ ꯀꯩꯁꯨ ꯌꯥꯏ ꯆꯣꯡꯉꯨꯒ ꯍꯥꯏꯗꯤ ꯆꯣꯡꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯏ ꯃꯥꯅ ꯇꯣꯉꯥꯟꯕ ꯖꯒꯥ ꯑꯃꯗ ꯃꯣꯏ ꯂꯩꯁꯥꯕꯤ ꯈꯔ ꯄꯥꯏꯔꯒ ꯁꯨꯝ ꯉꯥꯏꯍꯥꯛꯇꯪꯒ ꯌꯥꯎꯖꯕ ꯆꯣꯡꯖꯕꯗꯨꯅ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯗꯨꯗꯒꯤ ꯍꯦꯛ ꯌꯨꯝ ꯀꯥꯏꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯒꯗꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯀꯔꯤ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯕꯤꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯀꯩꯅꯣ ꯑꯣꯏꯗꯕ ꯏꯁꯇꯦꯠꯀꯤ ꯑꯣꯏꯕ ꯏꯁꯨ ꯑꯣꯏꯗꯕ ꯍꯥꯏꯕꯗꯤ ꯊꯥꯕꯜꯗꯩ ꯅꯨꯄꯤ ꯑꯃ ꯀꯧꯊꯣꯛ ꯍꯥꯠꯂꯝꯃꯦꯒꯨꯝꯕ ꯑꯗꯒꯤ ꯁꯥꯔꯝꯆꯠ ꯆꯠꯂꯝꯃꯦꯒꯨꯝꯕ ꯁꯨꯝꯕ ꯅꯠꯇꯕ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ ꯃꯅꯨꯡꯗ ꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯊꯦꯡꯅꯃꯜꯂꯛꯇꯅ ꯃꯁꯤ ꯑꯩꯈꯣꯏꯁꯨ ꯊꯧꯗꯥꯡꯁꯦ ꯂꯧꯕ ꯆꯣꯡꯊꯣꯔꯛꯑꯕꯅꯦꯕ ꯃꯁꯤ ꯆꯣꯡꯊꯣꯛꯍꯧꯗ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅ ꯍꯥꯏꯗꯣ ꯌꯥꯝꯅ ꯆꯨꯝꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯀꯠ ꯂꯥꯛꯈ꯭ꯔꯖꯥꯠꯅꯤ ꯊꯥꯕꯜꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯌꯥꯎꯊꯣꯛꯎꯔꯕ ꯌꯥꯎꯑꯣꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯌꯨ ꯉꯥꯎꯔ ꯌꯦꯡꯗꯣꯏꯃꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯄꯥꯏꯔꯛꯄꯗꯣ ꯊꯥꯕꯜꯗꯨꯗꯩꯗꯤ ꯀꯧꯊꯣꯛꯄ ꯉꯝꯗ꯭ꯔꯒ ꯂꯣꯏꯔꯀꯥꯟꯗ ꯃꯤꯅ ꯀꯩꯅꯣ ꯄꯥꯏꯔ ꯆꯣꯡꯍꯟꯕ ꯑꯗꯩ ꯅꯪ ꯑꯃꯥꯡꯕ ꯅꯨꯄꯤꯅꯤ ꯅꯪꯅ ꯀꯨꯠ ꯃꯤꯅ ꯄꯥꯏꯔꯨꯔꯕꯅꯤ ꯗꯥꯎ ꯌꯥꯔꯣꯏ ꯀꯥꯟꯅ ꯅꯩꯗꯅ ꯑꯗꯩ ꯉꯁꯥꯏ ꯅꯨꯄꯥꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯛꯁꯟꯅꯩ ꯅꯃꯥꯏ ꯊꯦꯡꯅꯩ ꯀꯥꯟꯅ ꯑꯁ ꯃꯁꯤ ꯑꯗꯩ ꯑꯃꯨꯛꯁꯨ ꯀꯩꯅꯣꯁꯦ ꯑꯩꯈꯣই ꯅꯨꯄꯥꯗꯨꯅ ꯆꯣꯡꯕ ꯆꯠꯂ ꯊꯦꯡ ꯅꯥꯜꯂꯛꯄꯩ ꯈꯣꯠꯄꯩ ꯃꯥꯏ ꯅꯨꯄꯤꯒ ꯐꯨꯅꯕꯩ ꯃꯁꯤꯅ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯖꯜꯂꯛꯇ꯭ꯔꯦꯕ ꯃꯁꯤꯗꯒꯤ ꯏꯃꯨꯡꯁꯤꯗ ꯀꯥꯏꯔꯛꯏꯕ ꯃꯌꯥꯝꯁꯦ ꯃꯁꯤꯗꯤ ꯀꯨꯝꯍꯩ ꯑꯣꯏꯔꯛꯇ꯭ꯔꯦ ꯃꯁꯤ ꯄꯨꯔꯥ ꯏꯃꯨꯡ ꯀꯥꯏꯅꯕꯩ ꯀꯩꯅꯣꯝ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯎꯀꯜꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯂꯣꯏ ꯁꯣꯏꯊꯔꯛꯑꯝꯕꯗꯒꯤ ꯁꯛꯅꯤꯡ ꯁꯛꯅꯤꯡꯕ ꯏꯁꯩ ꯁꯛꯇꯅ ꯃꯥꯏ ꯑꯄꯥꯝꯕ ꯇꯧꯔꯛꯇꯅ ꯇꯧꯕꯗꯩ ꯃꯁꯤ ꯂꯣꯏ ꯃꯥꯡ ꯇꯥꯔꯦꯅ ꯀꯌꯥ ꯐꯖꯅ ꯀꯜꯂꯛꯄꯗꯩ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯍꯔꯥꯎꯕꯩ ꯄꯔꯤꯡ ꯇꯥꯔꯤꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯊꯥꯕꯜꯁꯤꯁꯨꯅꯦ ꯁꯨꯝꯕꯁꯦ ꯀꯜꯍꯧꯗ꯭ꯔꯒꯗꯤ ꯂꯣꯏ ꯁꯣꯏꯔꯛꯑꯗꯕ
pura crime thokpam onthoraba akhoi phajagraba kumaise aduga koina haijaning bamna akhoi gi paujen da ju yaujai koi nganna hobiyu nganna loibiyu haibase ado akhoi gi di loimbak se maira bai club ta sinajage lekai lekai dugi aduga koi gi koina car rally amaju koi lamthagre paujen yen bagi ngan date 2 da koi kangla mamangda admaina mai kai gi chu lep 3 paujen yen ba chatpa se maira bai club sing da se bau sinna base aduga amu khoi hayengna tang manga je khoi myang mi phammam lei chigi matang da khana naina bai maira pai club lo yauraga khoi gi Kanchipur da leiba khoi office ka thangna ba Kanchi cinema hall jida aduga Yaosang gi jigi khoina sai thengana khoi Manipur da thokiba incident in Manipur na thodok mayam jigi maram da puthokpa episode ama han ba khoi gi koklaroi da dak puthok khran dak ani suba episode se khoi Yaosang Thabal gi sai thengana Yaosang da thokiba crime mayam jigi khoi kanam ta gadi mari leina de chepong anate episode serial web series YouTube channel da khoi tham ge ani rak hapkat kadaba sije khoi ngal khoi minister Syam Kumar na sponsor taw bi bani ani subja han baiduna ani sikanda sapam sangai express ki permission sponsor taw bi bani ado khoi honorable minister nang han mak date to kaino wan da magi quarter da release taw bi gre ado khoi hapkat padi khoi je hayeng je kap thoga hapkat kani hol je kapaga khoi mayam je film do hana kap matung da crime gi kaino mayam do Yaosang dai kau thoga ko la taw gi mayam je aduga khoi nei na gani aduga lekai maira pai club mayam loimbak warep longmina gani aduna hayeng gi mi pham ji da chu pung ama jida Kanchipur gi Kanchi cinema hall jida mayam na lakpiraga haiba khoi gi YouTube web series asi mini phu sangba khoi gi ma kaino sima ju yengminaji aten ba film je aduga mayam khana nei na ba ju yongminaji sai sai mo chu phongdok piu haina ai diamond radio gi khudang da chu ai paujel ji pijari aduga ngasai web series se thagat kadaba magi site hai tare ni ko channel maming di kari ko channel maming je khoi je sai theng harga incidents in Manipur haiba ado sai theng harga koi koklaroi da dak pham namaga ju episode 1 thokla ani o chai theng na de phangane ba ko mai channel maming se mayam su khangbiro aduga hari se dum subscribe to view kaduga baba chigumba crime ga mari leina ba hai tare tha ma dani thagat kani hari hayang ani shuba thagat kani hari so mathangi caller ma yam koi no hold to bire koi ngasi gi ona ti call si yam koi hold tore hello minga ma de laifam haibiu yam se ba de sanatombi taram nok chari yam no koi na minute ahum ngai bi ba sigi damok to thagat chari mamang to call sing se loina ngai renga sigi topic sina ni aduna henas ngai bi ba sina hena khuna sui kai khumna jaba loina na kari habi ningi ngasi gi thorom sida dongge oiba mod Yaosang Thabal the crime masidi thoido hinona haurak libi chai su singi hai tare ngasi ai gi chai su yaw da suno ma yorok pi yai anu kari phongdok piningi wafam se kari suggest to piningi madam de kari khang piningi isi mabu su ikai kuna jari ngasi ge program asibu chinbi riba ipabu su ikai kuna jai isi nagi mafam da kai gum khara ja hangjaningi hayeng gi program chingani haibase isi mananga si mamanga utiki mamang haibi iba yam nongai che lamlangi maira pai bi sing jo tai bira ma kai isi mana kai tang kana paujela si se miramu akoi se hayang lakse ge khanjari ni phamma si ni pung khuding ma maira ba khuding ma yaw de ba ya de haiba ofam je na su isi mana diamond radio da thambiram haiba sin su hana haijege adoga isi ma aina haijeng de ngasi ge thaban jongbi sinbiriba isa ningon singsi mama oi bisingna nupi thaban jonggi sinba habise le sadene sinbani kema aduna thenghange adagi ngalange habisi mama ngon toiba mama singdi thawrang yamna leibra na khanjai sima nanaw na khanjabada koding makda masaningon address sepa amadi akaiba tawrapa habisi mama na uhobo ngaktani haiba wafam jengoi sima sum thamjage akoi khudimak mama khudimmak na chaw na thawdang lawminna bada ka oibara haiba wafam jinga thama makha tabadi ise na kai thambira mo habisi thamjaraga to thagachari madam kitang supplement of you haying gi su mayam da so habira mo hairi hoi koi kaino pause sing da su loina mak mayam da soidana saru yabi yo hayeng gi mi pham ji na koi loimba ka hapsa garbani ado amuka su hanna koi haijari soidana mak lakpi yo hayeng gi pung amagi mi pham je Kanchipur Kanchi cinema hall da aduga koi gi kaino ji hujik haibiriba akoigi kainogi wafam de yam summi habdi laisabi msa jingjina setliba visual je lambi dagi dei lamhang dei lona setluba nate mayum de setla tholokpane ba adun mama jingi thodang se am sawe ba duga mama ji da makhal ani lei masa nu pi jingu yam section jaba mama dei kwam sara ko section daba masa na kari setlino ju yengjan daba duga nupa ko da mama ju yauksan ba nupa duga phone pai na wai sana dei nupa duna sapor khara thaban da leiramaga sara dum lehoba adai masan pi thaban yawi khang karai da yauri ge ju khang da ba yeng chan da ba myam le aduna kha di section minara ji san pi to phatanung da thok tingai da thok kan da case ki question chen na ba do yam na wai adui mathak da
ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯪꯉꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯀꯣꯔꯠꯇ ꯑꯃꯨꯛ ꯏꯆꯥꯁꯨ ꯃꯥꯡꯕ ꯍꯧꯖꯤꯛ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯄꯨꯊꯅꯕ ꯁꯨꯒꯗꯕ ꯅꯣꯡꯃꯒꯤ ꯇꯥꯜꯂ ꯇꯥꯜꯂ ꯆꯥꯕꯁꯨ ꯁꯨꯍꯧꯗꯕ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯨꯅ ꯀꯅꯥꯝꯇꯗꯒꯤ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯃꯧ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯅ ꯌꯥꯎꯅꯤꯡꯕꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗꯤ ꯉꯟꯇꯥ ꯄꯥꯟꯊꯣꯛꯎꯔꯕ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯎꯗꯕ ꯑꯗꯨꯒꯤ ꯌꯥꯎꯖꯕ ꯆꯝꯅ ꯂꯩ ꯏꯔꯥꯡ ꯐꯂꯥꯡꯒꯤ ꯅꯠꯇꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯌꯦꯠꯅꯔꯅꯨ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯒꯤꯗ ꯆꯣꯡꯉꯨ ꯍꯥꯏꯁꯤꯅꯦꯕ ꯃꯧꯔ ꯂꯩꯁꯥꯕꯤꯔ ꯈꯪꯗꯕ ꯃꯣꯏꯅꯁꯨ ꯉꯟꯅ ꯃꯌꯨꯝ ꯄꯥꯟꯕꯅꯤꯅ ꯑꯉꯥꯡꯁꯨ ꯑꯣꯏꯕꯅꯤꯅ ꯁꯥꯔꯤꯗꯤ ꯆꯞ ꯃꯥꯟꯅꯅ ꯁꯦꯠꯂꯛꯀꯗꯣꯏꯅꯤꯅ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯧ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯤ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯍꯥꯏꯔꯕꯗ ꯐꯤꯕꯝ ꯃꯨꯔꯇꯤ ꯌꯥꯝ ꯍꯣꯡꯉꯛꯑꯦꯀꯣ ꯑꯉꯥꯡ ꯌꯥꯎꯔꯀꯥꯟꯗꯗꯤ ꯑꯗꯨꯅ ꯃꯁꯤꯅ ꯆꯣꯡꯕ ꯊꯥꯕꯜꯁꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯏꯉꯥꯡ ꯉꯥꯟꯕ ꯃꯩꯉꯥꯟꯗꯨꯗ ꯅꯨꯄꯥ ꯃꯌꯥꯝ ꯑꯀꯣꯏꯕꯗ ꯑꯍꯜ ꯂꯃꯟ ꯂꯩꯀꯥꯏ ꯈꯨꯟꯗꯨꯒꯤ ꯃꯌꯥꯝ ꯑꯃ ꯐꯝꯃꯒ ꯌꯦꯡꯉꯛꯀꯗꯣꯏꯅꯤ ꯃꯗꯨꯗ ꯃꯧ ꯈꯔ ꯑꯃꯗꯤ ꯀꯔꯤꯕꯨ ꯆꯣꯡꯅꯤꯡꯒꯦ ꯁꯤꯕꯨ ꯇꯣꯛꯅ ꯇꯟꯈ꯭ꯔꯦꯗꯀꯣ ꯑꯅ ꯌꯥꯝꯅ ꯃꯣꯏꯅ ꯑꯣꯏꯅ ꯌꯦꯡ ꯉꯝꯖꯗꯕ ꯏꯀꯥꯏꯖꯕꯒꯤ ꯌꯦꯡꯕ ꯊꯣꯛꯆꯗꯕ ꯈꯔ ꯑꯃꯁꯨ ꯌꯥꯎꯋꯦꯕ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯌꯥꯝꯅ ꯐꯤꯖꯦ ꯆꯥꯛꯆꯥ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛ ꯆꯣꯡꯅꯤꯡꯉꯒꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯌꯦꯡꯕꯁꯤꯡꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯑꯅ ꯈꯜꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯃꯧꯁꯤꯡꯗꯁꯨ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯆꯣꯡꯖꯅꯤꯡꯕ ꯃꯤꯁꯦ ꯃꯁꯥꯒꯤ ꯈꯔ ꯌꯥꯎꯖꯅꯤꯡꯕ ꯈꯔ ꯆꯣꯡꯅꯤꯡꯗꯕ ꯊꯥꯕꯜ ꯌꯦꯡꯕ ꯄꯣꯛꯊꯣꯛꯇꯕ ꯃꯌꯥꯝ ꯑꯃ ꯃꯈꯟ ꯃꯈꯟ ꯌꯥꯝꯃꯤꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯁꯤꯕꯨꯗꯤ ꯑꯩꯈꯣই ꯐꯠꯇꯦ ꯍꯥꯏꯖꯔꯣꯏ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯊꯥꯅꯕ ꯃꯌꯥꯝꯒꯤ ꯑꯉꯥꯡ ꯅꯨꯕꯤ ꯂꯣꯏꯅꯃꯛ ꯆꯍꯤ ꯑꯃꯒꯤ ꯈꯔꯁꯨ ꯄꯣꯊꯥꯗ ꯌꯥꯄꯣꯟꯇꯦ ꯂꯥꯏꯔꯤꯛꯇ ꯁꯨꯝ ꯄꯥꯔꯒꯗꯤ ꯑꯩꯈꯣꯏ ꯊꯕꯛꯇ ꯁꯨꯝ ꯁꯨꯔꯒꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯄꯣꯊꯥ ꯇꯥꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯟꯅꯥꯏꯁꯦ ꯌꯥꯝ ꯄꯪꯕ ꯈꯨꯟꯅꯥꯏꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯂꯣꯝꯒꯤ ꯃꯄꯥꯟꯒꯤ ꯀꯥꯡꯒꯤ ꯁꯅꯖꯔꯝ ꯑꯗꯨ ꯑꯗꯥꯅ ꯃꯤ ꯑꯇꯣꯞꯄꯒꯤ ꯂꯝꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎꯁꯤꯗ ꯌꯥꯝꯅ ꯂꯨꯞꯁꯟꯕ ꯑꯗꯨꯝꯕ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯏꯁꯦ ꯆꯩꯔꯥꯎꯕ ꯏꯃꯣꯏꯅꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯌꯥꯎꯁꯪꯁꯤꯈꯛ ꯉꯥꯏꯁꯜꯂꯛꯑꯕꯅꯤ ꯑꯇꯩ ꯊꯧꯔꯝꯁꯦ ꯂꯣꯏ ꯀꯛꯊꯔꯛꯑꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯣꯛꯈꯠꯁꯤ ꯄꯨꯟꯅ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯩꯗꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤ ꯈꯪꯖꯕꯗ ꯊꯧꯔꯝꯁꯤ ꯂꯣꯏꯒꯗꯕ ꯃꯤꯅꯤꯠ 9ꯒꯨꯝꯕ ꯂꯩꯖꯔꯤ ꯑꯗꯨꯒ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯊꯥꯕꯜꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ ꯌꯥꯎꯁꯪ ꯃꯅꯨꯡ ꯌꯥꯎꯁꯪ ꯊꯥꯕꯜ ꯍꯥꯏꯕꯁꯤꯗ ꯀ꯭ꯔꯥꯏꯝ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨꯒ ꯃꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯁꯤꯒꯨꯝꯕꯁꯤꯡ ꯊꯧꯗꯣꯛꯁꯤꯡꯁꯦ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯂꯣꯏꯅꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯅꯨꯄꯤꯁꯤꯡ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯗꯥꯏꯇ ꯂꯧꯕꯤꯌꯨ ꯑꯗ ꯄ꯭ꯔꯦꯝꯂꯇꯥ ꯂꯩꯃꯔꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯗ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯐꯖꯅ ꯉꯥꯛꯏ ꯂꯝꯍꯦꯟꯕ ꯅꯨꯄꯥꯁꯤꯡ ꯌꯥꯎꯍꯟꯗꯦ ꯇꯥꯟꯊꯣꯛꯏ ꯍꯥꯏꯁꯤꯅꯤ ꯑꯁꯤꯒꯨꯝꯕꯁꯤꯁꯨ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯗꯥꯏꯇ ꯂꯧꯕ ꯂꯝꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯏꯖꯔꯤꯕ ꯀꯅꯥꯒꯨꯝꯕꯗꯤ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤꯒꯁꯤ ꯉꯥꯛꯇꯕ ꯑꯗꯨꯒ ꯀꯔꯤ ꯂꯩꯀꯥꯏ ꯃꯕꯨꯡ ꯃꯧꯄꯥ ꯚꯂꯟꯇꯤꯌꯔꯒ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯒꯨꯝꯕꯒayꯁꯤ ꯂꯩꯇꯕ ꯑꯗꯨꯒ ꯍꯦꯛꯇ ꯊꯥꯕꯜ ꯃꯐꯝꯗ ꯇꯧꯅꯤꯡꯗ ꯇꯧꯕ ꯃꯑꯣꯡ ꯑꯗꯒꯤ ꯊꯥꯕꯜꯁꯤꯒꯤ ꯑꯀꯣꯏꯕ ꯃꯐꯝꯗ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯂꯥꯛꯄꯤꯔꯤꯕꯁꯤꯅ ꯌꯨ ꯃꯌꯣꯝ ꯌꯣꯜꯂꯒ ꯌꯣꯝꯃꯒ ꯂꯥꯛꯄ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯊꯛꯄ ꯑꯗꯒꯤ ꯌꯨꯗꯨ ꯊꯛꯆꯜꯂꯨꯔꯕꯅꯤ ꯌꯨ ꯊꯛꯄ ꯍꯥꯏꯁꯤꯗꯤ ꯊꯛꯎꯕꯗꯨꯅꯅꯤꯀꯣ ꯃꯥꯒꯤ ꯍꯥꯟꯅ ꯂꯝ ꯍꯦꯟꯅꯤꯡꯕꯩ ꯋꯥꯈꯟꯗꯨꯒ ꯃꯤꯠꯇ ꯎꯔꯤꯕ ꯃꯃꯥꯡꯗ ꯎꯔꯤꯕ ꯗ꯭ꯔꯤꯁꯗꯨꯒ ꯑꯗꯒꯤ ꯍꯥꯞꯆꯜꯂꯛꯏꯕ ꯃꯍꯤꯗꯨꯒ ꯑꯗꯨꯒꯤ ꯑꯦꯛꯁꯟꯗꯨꯒꯤ ꯔꯤꯑꯦꯛꯁꯟ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯑꯗꯨꯝ ꯊꯕꯛꯇꯨ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯏꯔꯣꯏꯗꯕ ꯍꯥꯏꯈꯤ ꯉꯥꯡꯉꯣꯏꯗꯧꯕ ꯉꯥꯡꯈꯤ ꯇꯧꯔꯣꯏꯗꯧꯕ ꯇꯧꯈꯤ ꯑꯗꯨꯒ ꯆꯩꯅꯥꯗꯤ ꯄꯨꯟꯅ ꯐꯪꯗꯣꯏꯅꯤ ꯃꯔꯥ ꯂꯩꯕ ꯃꯍꯥꯛꯁꯨ ꯑꯦꯀ꯭ꯌꯨꯁꯇꯨꯁꯨ ꯍꯌꯦꯡ ꯃꯥꯁꯨ ꯆꯩꯔꯥꯛ ꯐꯪꯀꯥꯟꯗ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯌꯧꯗꯣꯔꯤꯅꯦꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯏꯈꯧ ꯂꯥꯡꯕꯗꯨꯅ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯋꯥꯕꯁꯤꯡꯁꯤꯗꯅꯤ ꯌꯥꯝꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕꯤꯅꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯒ꯭ꯌꯥꯟ ꯑꯗꯣꯝꯅ ꯇꯥꯕꯤꯔꯁꯨ ꯑꯗꯣꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯇꯥꯗꯕꯅꯤꯅ ꯊꯧꯔꯝꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯉꯥꯡꯅꯗꯕ ꯌꯥꯗꯦ ꯈꯟꯅꯗꯕ ꯌꯥꯗꯦ ꯁꯣ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯄꯨꯖꯔꯛꯂꯤꯕ ꯑꯃꯗꯤ ꯋꯤꯃꯦꯟ ꯑꯦꯒꯦꯟꯁ ꯀ꯭ꯔꯥꯏꯝꯅ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯒꯤ ꯋꯥꯀꯠ ꯀꯌꯥ ꯃꯄꯨꯔꯣꯏꯕ ꯈꯥꯏꯅꯕꯤꯔꯕ ꯅꯠꯇ꯭ꯔꯒ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯝꯂꯕ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯂꯕ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯅꯧꯅ ꯀꯦꯁꯁꯤꯡꯁꯦ ꯑꯗꯣꯝꯗ ꯊꯣꯛꯄ ꯂꯩꯔꯒꯗꯤ ꯃꯦꯗꯥꯝ ꯔꯣꯕꯤꯇꯥ ꯑꯩꯈꯣꯏꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯣꯏꯔꯒ ꯇꯥꯟꯅꯕꯤꯌꯨ ꯎꯅꯕꯤꯌꯨ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯤ ꯑꯩꯈꯣꯏꯗꯒꯤ ꯅꯝꯕꯔ ꯂꯧꯈꯤꯕ ꯀꯣꯇꯣ ꯑꯃ ꯌꯥꯎꯔꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯦ ꯃꯦꯗꯥꯝ ꯑꯩꯈꯣꯏꯗ ꯍꯪꯕꯤꯔꯛꯄꯀꯣ ꯁꯥꯔ ꯍꯣꯏꯒ ꯃꯦꯗꯥꯝ ꯍꯣꯏ ꯈꯪꯅꯕꯅꯤ ꯀ꯭ꯔꯥꯏꯝ ꯅꯝꯕꯔꯗꯨꯃꯗ ꯄꯤꯕꯤꯌꯨ ꯁꯤꯒꯨꯝꯕꯗꯨꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯀꯠꯂꯛꯑꯦ ꯑꯩꯈꯣꯏꯅꯁꯨ ꯀ꯭ꯔꯥꯏꯝꯒꯤ ꯁꯦꯔꯤꯌꯦꯜ ꯑꯃ ꯇꯧꯕꯅꯤꯅ ꯃꯗꯨꯗꯤ ꯃꯦꯗꯥꯝꯒ ꯇꯥꯟꯅꯕꯤꯔꯣ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯁꯨꯃꯥꯏꯅ ꯇꯧꯔꯦ FIR ꯆꯠꯂꯒ ꯇꯧꯕ ꯌꯥꯕ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤ ꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯁꯣ ꯂꯣꯏꯅ ꯂꯩꯕꯁꯤꯡꯁꯦ ꯊꯕꯛ ꯌꯥꯝꯅ ꯆꯥꯎꯁꯟꯗ꯭ꯔꯤꯉꯩꯗ ꯃꯤꯅ ꯈꯨꯃꯥꯡ ꯆꯥꯎꯁꯜꯂꯒ ꯂꯩꯍꯟꯕꯤꯒꯅꯣꯕ ꯉꯁꯤ ꯈꯤꯇꯪ ꯁꯣꯏꯈ꯭ꯔꯒꯗꯤ ꯃꯗꯨ ꯇꯞ ꯍꯥꯏꯔꯒ ꯃꯗꯨ ꯍꯦꯟꯖꯟꯗꯅꯕ ꯍꯣꯠꯅꯕꯤꯌꯣꯕ ꯍꯦꯟꯖꯟꯈ꯭ꯔꯒ ꯍꯩꯔ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯑꯣꯜꯂꯀꯥꯟꯗ ꯑꯋꯥꯕ ꯑꯣꯏꯅꯤ ꯑꯗꯨꯅ ꯂꯥꯏꯟꯗꯣ ꯍꯣꯜ ꯇꯧꯗꯨꯅ ꯑꯃ ꯂꯩꯕꯤꯔꯦ ꯌꯥꯝ ꯀꯨꯏꯅ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯍꯜꯂꯣ ꯑꯍꯥꯟꯕ ꯃꯛꯇꯗ ꯁꯥꯔ ꯑꯃꯗꯤ ꯃꯦꯗꯥꯝ ꯔꯣꯕꯤꯇꯥꯗꯤ ꯀꯥꯏꯊꯅꯖꯔꯤ ꯑꯩ ꯇꯣꯛꯄꯁꯤꯡꯗꯒꯤ ꯕꯤꯅꯥ ꯀꯧꯏ ꯁꯥꯔ ꯇꯔꯥꯅꯣꯛꯆꯔꯤ ꯕꯤꯅꯥ ꯍꯥꯏꯕꯤꯌꯨ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗ ꯌꯥꯎꯁꯪ ꯊꯥꯕꯜꯗ ꯀ꯭ꯔꯥꯏꯝ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯑꯁꯤꯒꯨꯝꯕ ꯇꯣꯄꯤꯛ ꯑꯃ ꯈꯟꯅꯕꯤꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯃꯥꯡꯉꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯑꯗꯨꯝꯃꯛ ꯄꯥꯝꯅ ꯄꯥꯡꯊꯣꯛꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯌꯥꯎꯁꯪꯒꯤ ꯐꯤꯕꯝꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯆꯥꯗꯕ ꯉꯥꯛꯇ ꯑꯣꯏꯔꯛꯄ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯊꯧꯔꯤ ꯊꯠꯄ ꯑꯃꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯪꯗꯨꯅ ꯄꯩꯁꯥ ꯈꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗ ꯅꯠꯇꯅ
mau macha nupi hanuba khudingna khuding changna paisa khaida arebe midati laitari midati asaki mati khuding chata kaya ama mayu merangani madam atuni madam yakshan ha kalsu kana ba amata nati haijini aduna minute mangani ha changman labani nong manatra ga minute dai lekin da do pamje da yam nuwaijare topa wahang medam dagi khangbini badi kari lebiri chine loibirabra bina bina ki tana gidre ado medam khoi gi thabal gi mafam da hai tare ni thonga tauraga phadigong ga chaisalaga porpasi su chaba thakba budi dum panga haw bai tare masina oirak pa yaba se ado thabal chongpham da su yu yon biganu aduga haibina chingba sigum matang se kari kari lebi medam na haibiningba ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯖꯦꯜꯗꯁꯨ ꯃꯁꯨ ꯌꯥꯎꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯤꯠꯃꯛꯅ ꯎꯔꯛꯑꯦ ꯑꯩꯈꯣꯏ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯌꯥꯎꯁꯪ ꯊꯥꯕꯜꯒꯤ ꯊꯧꯗꯥꯡ ꯂꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯗꯤ ꯈꯪꯉꯝꯗꯦꯕ ꯑꯩꯈꯣꯏ ꯃꯌꯨꯝꯗꯒꯤ ꯃꯥꯏ ꯃꯥꯏ ꯂꯩꯀꯥꯏꯗꯒꯤ ꯊꯛꯑꯒ ꯆꯥꯔ ꯊꯥꯕꯜꯗ ꯅꯤꯁꯥ ꯆꯥꯔꯒ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯋꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯗꯨꯝ ꯃꯥꯏ ꯃꯥꯏ ꯂꯩꯀꯥꯏꯗꯒꯤ ꯊꯛꯂꯛ ꯆꯥꯔꯛꯄꯅꯦꯅ ꯈꯜꯂꯝꯃꯦꯕ ꯑꯩꯈꯣꯏ ꯅꯣꯂꯦꯖꯇ ꯑꯗꯨꯒ ꯇꯧꯔꯀꯥꯟꯗ ꯈꯪꯉꯦ ꯃꯐꯝꯗꯨꯗ ꯊꯛꯏ ꯆꯥꯏ ꯃꯌꯨꯝꯗꯩꯁꯨ ꯃꯥꯏ ꯃꯥꯏ ꯂꯩꯀꯥꯏꯗꯩꯁꯨ ꯊꯛꯂꯛꯑꯝꯒꯅꯤꯀꯣ ꯃꯐꯝꯗꯨꯗꯁꯨ ꯄꯨꯔꯥ ꯄꯥꯔꯇꯤꯅꯦ ꯇꯧꯔꯤꯁꯦ ꯔꯥꯎꯟ ꯔꯥꯎꯟ ꯀꯣꯏꯔꯒ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯃꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯑꯗꯨꯝꯕꯁꯤ ꯇꯧꯕꯤꯒꯅꯨ ꯃꯗꯨ ꯉꯥꯛꯄꯤ ꯇꯥꯔꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗꯨꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯀꯣꯏꯕꯁꯤ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯩ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯎꯁꯪꯗ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠ ꯇꯧꯅꯔꯛꯏꯁꯦ ꯌꯥꯝ ꯑꯐꯕ ꯑꯃꯅꯤ ꯈꯣꯡꯊꯥꯡ ꯑꯗꯨꯒ ꯌꯥꯎꯁꯪ ꯅꯨꯃꯤꯠ 5ꯅꯤꯗ ꯇꯦꯟꯁꯤꯟꯕ ꯈꯣꯠꯆꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄ ꯀꯩꯀꯩꯁꯦ ꯌꯥꯝ ꯄꯥꯝꯅꯕꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯇꯦꯟꯁꯤꯜꯂꯨꯕꯗ ꯃꯣꯏ ꯁꯥꯎꯅꯔꯛꯀꯅꯤ ꯑꯗꯨꯅ ꯃꯃꯥꯡꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯅꯨꯃꯤꯠ 5ꯅꯤ ꯇꯧꯁꯦ ꯍꯥꯏꯔꯨꯕꯗ ꯑꯆꯧꯕ ꯀꯩꯅꯣ ꯑꯃ ꯊꯣꯛꯑꯦ ꯑꯗꯨꯅ ꯃꯣꯏ ꯉꯥꯎꯖꯖꯅꯨ ꯂꯥꯡꯖꯖꯅꯨ ꯑꯗꯨ ꯅꯤꯌꯝ ꯆꯨꯝꯕ ꯃꯤꯉꯣꯟꯗꯁꯨ ꯑꯀꯥꯏꯕ ꯇꯧꯗꯕ ꯃꯣꯏꯗꯁꯨ ꯊꯣꯛꯇꯕ ꯁꯤꯅꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯛꯏꯁꯤꯅ ꯉꯥꯛꯍꯧꯁꯦ ꯁꯦꯜꯍꯧꯁꯦ ꯑꯩꯈꯣꯏ ꯏꯆꯥ ꯏꯅꯥꯎ ꯃꯣꯏꯗꯤ ꯚꯥꯞ ꯇꯥꯖꯄꯣꯟꯇ꯭ꯔꯤꯕ ꯑꯗꯩ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯗꯤ ꯏꯁꯣꯔꯒꯤ ꯈꯣꯜꯂꯥꯎꯅꯦ ꯍꯥꯏꯅꯔꯤꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯒꯤ ꯂꯤꯁꯅꯔꯁꯤꯡꯁꯤꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯏ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯥꯟꯅꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛ ꯍꯣꯏ ꯇ꯭ꯋꯤꯇꯔ ꯑꯗꯨ ꯑꯗꯥ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯌꯨꯇꯨꯕ ꯑꯗꯨ ꯐꯦꯁꯕꯨꯛꯇ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯑꯗꯨꯒ ꯐꯦꯁꯕꯨꯛꯁꯤꯗ ꯃꯌꯥꯝ ꯃꯥꯅ ꯀꯩ ꯍꯥꯏꯔꯤ ꯐꯣꯡꯗꯣꯛꯐꯝꯁꯦ ꯐꯦꯁꯕꯨꯛꯀꯤ ꯀꯃꯦꯟꯁꯦ ꯑꯣꯏꯔꯤꯅꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯇꯦꯕꯜ ꯇꯣꯛ ꯅꯠꯇꯕ ꯁꯨꯃꯥꯏꯅ ꯈꯟꯅꯕ ꯌꯥꯗꯕ ꯃꯥꯏ ꯍꯥꯏꯅꯤꯡꯕ ꯃꯌꯨꯝꯗ ꯁꯤꯖꯤꯟꯅꯒꯗꯕ ꯋꯥꯉꯥꯡ ꯋꯥꯇꯥ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯅ ꯐꯖꯈ꯭ꯔꯕꯁꯦ ꯂꯥꯟꯅ ꯆꯠꯂꯛꯅꯕꯒꯤ ꯑꯃꯈꯛ ꯑꯣꯏꯔꯛꯄꯁꯦ ꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯐꯦꯁꯕꯨꯛ ꯑꯁꯤꯗꯗꯤ ꯑꯉꯥꯡ ꯃꯆꯥ ꯋꯥꯈꯜ ꯇꯥꯗꯕ ꯑꯃꯁꯨ ꯅꯤꯁꯥ ꯆꯥꯕ ꯑꯃꯁꯨ ꯂꯣꯏꯅꯃꯛ ꯀꯃꯦꯟꯁꯦ ꯄꯤ ꯌꯥꯔꯕꯅꯤꯅ ꯃꯥꯏ ꯄꯤꯅꯤꯡꯕ ꯄꯤꯈꯠꯂꯛꯄꯗ ꯑꯆꯧꯕ ꯀꯩꯅꯣ ꯑꯃ ꯑꯣꯏꯌꯦꯕ ꯌꯥꯝꯅ ꯅꯦꯒꯦꯇꯤꯚꯤꯇꯤ ꯑꯇꯩ ꯃꯆꯤꯟ ꯊꯤꯕ ꯈꯣꯠꯄ ꯌꯥꯝ ꯉꯥꯡꯁꯤꯜꯂꯛꯄ ꯌꯥꯎꯕꯁꯤꯡꯗꯣ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏ ꯋꯥꯈꯜ ꯇꯥꯗꯕ ꯃꯌꯥꯝꯗꯨ ꯂꯩꯗꯅꯕꯨ ꯁꯨꯝꯕ ꯊꯧꯗꯥꯡꯁꯦ ꯂꯧꯔꯛꯏꯅꯦꯕ ꯑꯃꯐꯥꯎꯕꯨ ꯂꯩꯇꯗꯅ ꯀ꯭ꯔꯥꯏꯝ ꯑꯝꯇ ꯊꯣꯛꯇꯗꯤ ꯀꯩꯗꯧꯕꯩ ꯂꯧꯔꯨꯅꯤ ꯋꯥꯈ꯭ꯔ ꯄꯣꯠꯅꯤ ꯁꯤ ꯂꯧꯕ ꯍꯥꯏꯁꯦ ꯄꯩꯁꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯗꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯦꯕ ꯍꯧꯖꯤꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯩꯈꯣꯏ ꯅꯨꯄꯤ ꯂꯨꯀꯨꯟꯁꯦ ꯐꯔ ꯍꯥꯏꯅꯔꯤꯃꯤ ꯁꯦꯕꯥꯎ ꯌꯦꯟꯕ ꯁꯤꯟꯗꯣꯛꯅꯕ ꯍꯧꯒꯠꯅ ꯉꯝꯅꯕ ꯄꯣꯟꯇꯦ ꯑꯗꯨ ꯂꯦꯞꯇꯅ ꯆꯦꯜꯂꯛꯏ ꯃꯤ ꯃꯅꯤꯄꯨꯔ ꯁꯨꯛ ꯆꯥꯎꯈ꯭ꯔꯕꯁꯤꯗ ꯆꯦꯊꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯑꯦꯒꯦꯟꯁꯇ ꯑꯗꯨꯝꯕ ꯀꯩꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯈꯔ ꯇꯧꯒꯦ ꯊꯥꯕꯜꯁꯤꯗ ꯍꯦꯛꯇ ꯉꯥꯎꯍꯧꯔꯒꯦ ꯑꯗꯩ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯣꯏꯍꯧꯔꯒꯦ ꯑꯗꯩ ꯊꯥꯕꯜ ꯃꯐꯝꯗ ꯉꯥꯛꯇꯪ ꯌꯥꯎꯔꯅꯤ ꯐꯣꯟ ꯅꯝꯕꯔ ꯊꯛ ꯂꯥꯎ ꯄꯤꯔꯝꯃꯅꯤ ꯃꯥ ꯂꯧꯔꯛꯑꯅꯤ ꯊꯥꯕꯜꯁꯦ ꯌꯥꯎꯁꯪ ꯊꯥꯕꯜ ꯅꯨꯃꯤꯠ 5ꯅꯤꯁꯤ ꯂꯣꯏꯕꯗ ꯂꯩꯁꯥꯕꯤ 10 ꯀꯣꯏꯔꯦ 10 ꯀꯨꯏꯔꯦꯅ ꯃꯨꯛꯈꯥꯏꯅꯕ ꯌꯥꯝ ꯂꯩꯌꯦꯕ ꯅꯨꯄꯥ ꯆꯥꯎꯊꯣꯛꯅꯕ ꯑꯗꯨ ꯍꯥꯏꯔꯒ ꯑꯗꯨꯅ ꯃꯣꯏꯒꯤ ꯑꯦꯒꯦꯟꯁꯇ ꯊꯕꯛ ꯇꯧꯔꯛꯄꯅꯤꯅ ꯃꯣꯏ ꯁꯥꯎꯅꯤꯡꯉꯦꯕ ꯑꯗꯩ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯁꯨ ꯃꯣꯏꯗꯤ ꯑꯁ ꯅꯨꯄꯥꯅ ꯀꯧꯊꯣꯔꯁꯨ ꯆꯠꯄꯤ ꯑꯗꯩ ꯅꯨꯄꯥꯒ ꯒꯥꯔꯤꯗ ꯇꯣꯡꯅꯤꯡꯕꯤ ꯆꯠꯅꯤꯡꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯃꯗꯨ ꯇꯧꯒꯅꯨ ꯍꯥꯏꯕꯗ ꯁꯥꯎꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯌꯥꯎꯈꯠꯂꯛꯏꯅꯦꯕꯀꯣ ꯃꯣꯏꯗꯤ ꯀꯃꯦꯟꯗꯣ ꯐꯖꯅ ꯄꯤꯔꯛꯑꯣꯏꯕ ꯍꯣꯏ ꯑꯗꯨꯅ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯗꯨ ꯑꯩꯈꯣꯏ ꯂꯝꯖꯤꯡꯍꯧꯕ ꯇꯥꯏ ꯋꯥꯈꯜ ꯀꯩꯅꯣꯁꯦ ꯃꯣꯏꯗ ꯊꯧꯗꯣꯛꯇꯣ ꯊꯣꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦꯕ ꯃꯣꯏꯅ ꯀ꯭ꯔꯥꯏꯝ ꯇꯧꯔꯨꯔꯦ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯍꯌꯦꯡ ꯄꯨꯂꯤꯁꯅꯒ ꯐꯨꯕꯤꯒꯗꯕ ꯂꯣꯀꯞꯇ ꯂꯩꯒꯗꯕ ꯖꯦꯜꯗꯒ ꯂꯩꯒꯗꯕ ꯃꯄꯨꯟꯁꯤ ꯃꯃꯥ ꯃꯄꯥꯅ ꯀꯞꯀꯗꯕ ꯑꯗꯩ ꯂꯩꯁꯥꯕꯤꯗꯨꯅ ꯂꯧꯕꯨꯛꯇꯒ ꯁꯤꯔ ꯇꯥꯔꯝꯒꯗꯕ ꯑꯗꯒꯤ ꯁꯥꯔꯝ ꯆꯠꯄꯤꯈ꯭ꯔꯦ ꯀꯥꯏꯅ ꯃꯥꯅ ꯂꯩꯔꯝꯒꯗꯕ ꯐꯤꯕꯝ ꯑꯗꯨ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯀꯅꯥꯝꯇ ꯊꯣꯛꯍꯟꯅꯤꯡꯗꯦ ꯍꯥꯏꯖꯔꯤꯁꯤꯅꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩꯌꯦꯕ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔ ꯃꯍꯣꯜ ꯇꯧꯗꯨꯅ ꯂꯩꯕꯤꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩ ꯃꯦꯗꯥꯝꯗ ꯍꯟꯗꯛꯅ ꯊꯥꯒꯠꯆꯔꯤ ꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯅꯗꯤ ꯌꯥꯝꯅꯁꯨ ꯄꯥꯝꯖꯕꯅꯦ ꯁꯥꯔ ꯑꯩ ꯁꯦꯝꯃꯟꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯅꯤ ꯑꯗꯣ ꯌꯥꯎꯁꯪꯒꯤ ꯃꯇꯥꯡꯁꯤꯗ ꯈꯟꯅ ꯅꯩꯅꯕꯁꯦ ꯑꯩꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯖꯔꯛꯀꯦꯅ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯁꯥꯔꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯈꯤꯇꯪ ꯉꯟꯅ ꯍꯧꯔꯒ ꯈꯤꯇꯪ ꯉꯟꯅ ꯂꯣꯏꯁꯟꯕꯗꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯂꯩꯁꯥꯕꯤꯉꯩꯅꯕꯨꯗꯤ ꯀꯦꯔꯤꯉꯩ ꯈꯣꯠꯂꯤꯉꯩꯗ ꯑꯗꯨꯝ ꯊꯦꯡꯈꯤꯕꯁꯦ ꯃꯣꯏ ꯊꯦꯡꯅ ꯍꯧꯔꯒ ꯊꯦꯡꯅ ꯑꯗꯨꯝ ꯆꯣꯡꯉꯤ ꯉꯟꯅ ꯍꯧꯔꯒ ꯉꯟꯅ ꯂꯣꯏꯁꯟꯕꯤꯌꯨ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯅꯃꯥꯗ ꯃꯃꯥ ꯃꯄꯥꯗꯒꯤ ꯄꯩꯁꯥꯁꯦ ꯂꯧꯔꯒ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟꯅ ꯊꯥꯕꯜ ꯆꯣꯡꯐꯝꯗꯗꯤ ꯅꯠꯇꯕ ꯊꯥꯕꯜ ꯆꯣꯡꯕꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯤꯁꯥꯁꯤꯡꯁꯤ ꯆꯥꯁꯤꯜꯂꯒ ꯉꯥꯎꯁꯤꯟꯅꯔꯒ ꯂꯩꯔꯒ
ꯃꯃꯥ ꯃꯄꯥꯗꯨꯅꯗꯤ ꯏꯆꯥ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯅ ꯃꯄꯥꯗꯨꯗꯤ ꯅꯦꯅꯥ ꯇꯥꯅ ꯂꯩꯊꯣꯛꯈꯤꯅꯤ ꯃꯆꯥꯉꯩꯗꯨꯗꯤ ꯆꯠꯈꯤꯕꯗꯣ ꯍꯟꯖꯤꯜꯂꯛꯇꯕꯅꯤꯅ ꯃꯃꯥ ꯑꯣꯏꯕꯤꯅꯗꯤ ꯀꯌꯥ ꯋꯥꯔꯒ ꯃꯄꯨꯟꯁꯤꯗꯣ ꯑꯗꯨꯝ ꯂꯦꯜꯂꯒ ꯑꯗꯨꯝ ꯂꯩ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯃꯃꯥꯗꯣ ꯅꯥꯗꯕꯁꯨ ꯌꯥꯎꯗꯦ ꯑꯗꯨꯝ ꯅꯥꯗꯅ ꯂꯣꯏ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯊꯣꯛꯄꯁꯨ ꯀꯨꯝꯍꯩ ꯍꯔꯥꯎꯁꯤꯗꯕꯨꯗꯤ ꯊꯣꯛꯇꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯪꯅ ꯆꯥꯟꯅꯕ ꯈꯪꯅꯔꯕꯅꯤ ꯍꯥꯏꯗꯅ ꯑꯩ ꯃꯥꯒ ꯊꯥꯕꯜ ꯆꯣꯡꯕꯗ ꯈꯪꯅꯕꯅꯤ ꯌꯥꯎꯁꯪꯗ ꯈꯪꯅꯕꯅꯤ ꯍꯥꯏꯗꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀ꯭ꯔꯥꯏꯝ ꯊꯣꯛꯄ ꯉꯥꯛꯇ ꯑꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯌꯥꯎꯁꯪꯁꯦ ꯈꯤꯇꯪ ꯆꯦꯟꯁꯤꯜꯂꯒꯗꯤ ꯃꯁꯤ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯂꯦꯞꯄꯤꯕ ꯀꯨꯝꯍꯩ ꯍꯔꯥꯎꯗꯤ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯍꯥꯟꯅꯗꯒꯤ ꯂꯥꯏ ꯍꯧꯖꯕꯗꯒꯤ ꯇꯧꯔꯒ ꯂꯥꯛꯑꯕꯅꯤ ꯃꯁꯤ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯊꯥꯕꯜ ꯆꯣꯡꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯆꯥꯗꯅ ꯊꯥꯕꯜ ꯆꯣꯡꯕꯁꯤꯅ ꯃꯇꯨꯡ ꯏꯜꯂꯒ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯦ ꯑꯌꯥꯝꯕ ꯀ꯭ꯂꯥꯁ 9, 10 ꯀꯥꯈꯠꯂꯛꯏꯕꯁꯤꯡꯁꯤꯅ ꯃꯃꯥ ꯃꯄꯥꯗꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯇꯣꯉꯥꯟꯅ ꯊꯥꯕꯜ ꯆꯣꯡꯐꯝꯗꯗꯤ ꯆꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯊꯣꯛꯑꯒ ꯂꯩꯊꯣꯛꯑꯒ ꯃꯃꯥꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯀꯌా ꯑꯃ ꯂꯩꯕꯁꯨ ꯌꯥꯎꯋꯦ ꯃꯁꯤꯒꯨꯝꯕꯁꯦ ꯇꯧꯕꯤꯒꯅꯨ ꯃꯦꯗꯥꯝꯗꯒꯤ ꯈꯤꯇꯪ ꯈꯪꯖꯅꯤꯡꯗꯅ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔ ꯁꯤ ꯍꯥꯏꯔꯒ ꯊꯝꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯕꯕꯤꯇꯥ ꯉꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯀꯣꯜ ꯂꯧꯈꯠꯆꯔꯔꯣꯏ ꯊꯧꯔꯝꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯝꯗꯤ ꯆꯞ ꯆꯥꯔꯦ ꯑꯗꯨꯕꯨ ꯃꯦꯗꯥꯝꯗꯒꯤ ꯊꯧꯔꯝꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯃꯇꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯒ ꯂꯣꯏꯅꯅ ꯋꯥꯐꯝ ꯈꯔꯁꯨ ꯊꯝꯕꯤꯅꯅꯕ ꯆꯤꯊꯍꯧꯕꯒ ꯂꯩꯔꯒꯗꯤ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯁꯤꯗ ꯐꯣꯟꯗꯤ ꯂꯥꯛꯄ ꯂꯦꯞꯇ꯭ꯔꯤ ꯉꯁꯤꯒꯤꯁꯦ ꯑꯗꯣ ꯃꯔꯤ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯕు ꯊꯧꯔꯝꯁꯤꯗ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯅ ꯇꯣꯄꯤꯛ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯕ ꯑꯣꯏꯔꯅꯤ ꯍꯥꯏꯗꯅ ꯅꯤꯡꯊꯧꯖꯝ ꯗꯌꯥꯁꯪꯀꯔꯅꯁꯨ ꯍꯥꯏꯕꯤꯔꯛꯏ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯗꯥꯏꯃꯟꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯁꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯋꯥꯍꯩ ꯋꯥꯊꯥꯁꯨ ꯑꯗꯨꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯃꯦꯟꯁꯤꯡ ꯃꯦꯗꯥꯝ ꯉꯁꯥꯏꯗꯤ ꯎꯕꯤꯔꯤꯁꯤꯅꯤ ꯃꯌꯥꯝ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯐꯖꯕ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯕ ꯑꯗꯨꯝ ꯐꯦꯃꯤꯂꯤꯒꯤ ꯌꯥꯝꯅ ꯃꯤꯑꯣꯏ ꯁꯦ ꯉꯥꯛꯇꯅꯤ ꯃꯤꯁꯤꯡ ꯌꯥꯝꯖꯗ꯭ꯔꯒꯁꯨ ꯂꯩꯔꯤꯕ ꯈꯨꯠꯁꯦꯝ ꯂꯥꯏꯐꯇ ꯃꯤ 2,000 ꯈꯔ ꯍꯦꯟꯅ ꯊꯧꯔꯝꯁꯤꯗ ꯇꯥꯕꯤꯔꯤꯕ ꯂꯣꯏꯅꯅ ꯑꯗꯨꯒ ꯔꯦꯗꯤꯑꯣꯗ ꯃꯁꯤꯡ ꯌꯥꯝꯅ ꯃꯤ ꯂꯥꯛ ꯀꯌꯥꯗ ꯃꯁꯤꯡ ꯇꯥꯕꯤꯔꯤꯕ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯊꯧꯔꯝꯅꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯈꯛꯇꯒꯤ ꯈꯨꯠꯊꯥꯡ ꯅꯠꯇꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯃꯦꯗꯤꯌꯝꯗꯁꯨ ꯇꯥꯍꯟꯖꯔꯤ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯅ ꯃꯦꯗꯤꯌꯝꯒꯤ ꯉꯁꯤ ꯌꯥꯎꯁꯪ ꯊꯥꯕꯜꯗ ꯀ꯭ꯔꯥꯏꯝ ꯊꯣꯛꯇꯅꯅꯕꯒꯤꯗꯃꯛ ꯄꯤꯕꯤꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯣ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯕꯤꯔꯒ ꯆꯤꯊꯧꯕ ꯂꯩꯔꯗꯤ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯏꯆꯦ ꯑꯃꯅ ꯍꯥꯏꯕꯤꯕꯗ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯨꯒ ꯏꯆꯦꯅ ꯍꯥꯏꯕꯤꯕꯗ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯂꯣꯏꯔꯒ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯌꯥꯎꯁꯪ ꯂꯣꯏꯔꯒꯁꯨ ꯊꯣꯛꯏ ꯌꯥꯎꯁꯪꯗꯩ ꯈꯪꯅꯔꯛꯑꯒ ꯑꯗꯨꯒ ꯌꯥꯎꯁꯪ ꯃꯅꯨꯡ ꯊꯥꯕꯜ ꯆꯣꯡꯉꯩ ꯃꯅꯨꯡꯗꯨꯗꯁꯨ ꯊꯣꯛꯏꯅꯦꯕ ꯑꯗꯨꯅ ꯄꯥꯎꯆꯦꯁꯤꯡ ꯈꯔ ꯀꯨꯞꯅ ꯑꯗꯨꯝ ꯄꯥꯕꯤꯌꯨ ꯅꯩꯅꯕꯤꯌꯨ ꯊꯥꯕꯜꯗꯩ ꯀꯧꯊꯣꯛꯑꯒꯅꯤ ꯊꯣꯛꯂꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯥ ꯂꯩꯁꯥꯕꯤ ꯏꯟꯈꯠꯂꯛꯏꯕ ꯏꯄꯪ ꯄꯪꯖꯕ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯖꯗ꯭ꯔꯤꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯥꯏꯊꯣꯡ ꯇꯅꯧꯕ ꯅꯈꯣꯏꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯊꯥꯕꯜꯗꯣ ꯅꯤꯌꯝ ꯆꯨꯝꯅ ꯆꯣꯡꯉꯨ ꯄꯥꯈꯪꯁꯤꯡꯅ ꯀꯧꯊꯣꯛꯄꯗ ꯊꯣꯛꯀꯅꯨ ꯄꯥꯈꯪꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯉꯒ ꯊꯥꯕꯜ ꯀꯣꯏꯕ ꯆꯠꯀꯅꯨ ꯅꯥꯊꯟꯗ ꯅꯨꯄꯥ ꯎꯅꯕ ꯊꯣꯛꯀꯅꯨ ꯅꯨꯄꯥꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯉꯁꯥꯏꯈꯩ ꯋꯥꯔꯤ ꯁꯥꯔꯨꯔꯒ ꯄꯨꯡ 10ꯗ 11ꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯗ ꯊꯣꯛꯀꯅꯨ ꯑꯗꯨꯅ ꯀ꯭ꯔꯥꯏꯝ ꯊꯣꯛꯇꯅꯕꯁꯦ ꯅꯁꯥ ꯍꯣꯠꯅꯁꯤ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯏꯅꯥꯎꯄꯥꯁꯤꯡꯗ ꯍꯥꯏꯅꯤꯡꯕꯁꯦ ꯃꯤꯒꯤ ꯃꯆꯥ ꯑꯃꯗ ꯐꯠꯇꯕ ꯇꯧꯔꯨꯅꯨ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏ ꯇꯨꯝꯅ ꯑꯋꯥꯕ ꯇꯥꯒꯅꯤ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯇꯥꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯗ ꯄꯥꯏꯕ ꯅꯨꯄꯤꯗꯣ ꯃꯨꯟꯅ ꯊꯤꯒꯠꯂꯨ ꯅꯨꯄꯥꯁꯤꯡꯁꯨ ꯏꯁꯥꯗ ꯑꯋꯥꯕꯁꯦ ꯇꯥꯗꯅꯕ ꯑꯗꯨ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯁꯦ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯏꯁꯥꯅꯁꯨ ꯂꯩꯀꯥꯏꯅꯁꯨ ꯃꯃꯥ ꯃꯄꯥꯅꯁꯨ ꯑꯗꯨꯒ ꯊꯥꯕꯜ ꯑꯁꯤꯗꯅꯦ ꯀ꯭ꯔꯥꯏꯝ ꯑꯝꯇ ꯊꯣꯛꯇꯕ ꯀꯅꯥꯝꯇꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯇꯥꯗꯕ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯑꯁ ꯀꯨꯝꯁꯤꯒꯤ ꯌꯥꯎꯁꯪꯗꯣ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯆꯦꯕꯥꯎ ꯌꯧꯔꯛꯇꯕ ꯊꯤꯗꯅ ꯆꯤꯊꯕ ꯅꯥꯟꯊꯕ ꯃꯅꯤꯄꯨꯔ ꯆꯥꯎꯕꯅꯤ나 ꯂꯩꯀꯥꯏ ꯃꯆꯥ ꯃꯌꯥꯝ ꯃꯅꯨꯡ ꯆꯪꯉ ꯂꯩꯅꯕꯅꯤꯅ ꯆꯤꯊꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯊꯤꯗꯅ ꯂꯣꯏꯅꯃꯛ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕꯁꯤꯡꯗ ꯑꯩꯈꯣꯏ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯞ ꯀꯨꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯇꯦꯟꯁꯤꯟꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯒ ꯊꯧꯔꯝꯁꯤꯗ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯔꯨꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯅꯕꯒꯤꯗꯃꯛ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯄꯤꯛꯂꯤꯕ ꯑꯗꯨꯒ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕꯤꯒꯗꯕ ꯏꯆꯜ ꯏꯆꯦꯁꯤꯡ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ ꯑꯃꯗꯤ ꯅꯤꯡꯊꯤꯖꯅ ꯃꯇꯝ ꯆꯥꯅ ꯊꯥꯕꯜ ꯆꯣꯡꯍꯟꯕꯤꯌꯨ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯉꯥꯛꯇ ꯇꯥꯃꯤꯟꯅꯁꯤ ꯌꯥꯎꯁꯪ ꯃꯅꯨꯡꯁꯤꯗ ꯐꯠꯇꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡ ꯅꯨꯄꯤ ꯄꯣꯛꯄ ꯅꯨꯄꯥ ꯄꯣꯛꯄ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯃꯆꯥꯅꯨꯄꯤꯅ ꯁꯣꯝꯗ ꯊꯥꯕꯜ ꯆꯠꯈꯤ ꯃꯆꯥꯅꯨꯄꯥꯅ ꯑꯇꯣꯞꯄ ꯂꯝꯗ ꯆꯠꯈꯤꯗꯣꯏꯅꯤ ꯑꯗꯨꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯐꯤꯖꯤꯒꯤ ꯃꯅꯤ ꯉꯥꯛꯇꯅꯤ ꯂꯣꯏꯅꯃꯛ ꯉꯥꯎꯁꯟꯅꯔꯤꯗꯨꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯃꯥꯒꯤ ꯐꯤꯖꯤꯒꯤ ꯃꯅꯤꯅꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯅꯤ ꯑꯗꯨꯒ ꯍꯦꯟꯅ ꯐꯕ ꯁꯅꯥ ꯂꯩꯄꯥꯛ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯔ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯅꯔꯒ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯁꯄꯣꯔꯠ ꯇꯧꯅꯕ ꯑꯐꯕꯗꯤ ꯐꯩ ꯐꯠꯇꯕꯗꯤ ꯐꯠꯇꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯁꯖꯦꯁ ꯇꯧꯕꯤꯔꯒ ꯑꯗꯣꯝꯅ ꯍꯦꯟꯅ ꯆꯥꯎꯕ ꯗꯥꯌꯤꯠꯇ ꯂꯧꯕꯤꯔꯒ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯑꯋꯥꯕ ꯁꯤꯒꯨꯝꯕ ꯀꯌꯥ ꯊꯣꯛꯇꯅꯅꯕꯒꯤꯗꯃꯛ ꯊꯥꯕꯜ ꯅꯤꯡꯊꯤꯖꯅ ꯅꯨꯃꯤꯠ 5ꯅꯤꯁꯤꯗ ꯆꯣꯡꯕꯤꯕ ꯌꯥꯎꯁꯪꯒꯤ ꯐꯖꯕ ꯀꯨꯝꯍꯩ ꯑꯗꯨꯝ ꯍꯧꯍꯟꯈꯤꯕ ꯅꯤꯡꯊꯤꯖꯅ ꯁꯣꯛ-ꯄꯟ ꯌꯥꯎꯗꯕ ꯈꯟꯅ ꯆꯩꯅꯕ ꯒꯥꯔꯤ ꯂꯝꯖꯦꯟ ꯁꯣꯛꯄ ꯄꯟꯕ ꯑꯦꯛꯁꯤꯗꯦꯟꯅꯆꯤꯡꯕ ꯁꯤꯒꯨꯝꯕ ꯀꯌꯥꯗꯒꯤ
ꯑꯐꯕ ꯊꯣꯛꯇꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯃꯦꯗꯥꯝ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯑꯦꯒꯦꯟꯁ ꯋꯤꯃꯦꯟꯒꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯔꯣꯕꯤꯇꯥ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯅ ꯊꯧꯔꯝꯁꯤꯗ ꯑꯁꯤꯒꯨꯝꯕ ꯈꯟꯅ ꯅꯩꯅꯕꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯂꯥꯛꯄꯤꯕ ꯑꯃꯗꯤ ꯊꯧꯔꯝꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ